ꯇꯨꯡꯂꯣꯝꯗꯩ ꯀꯣꯜꯂꯛꯑ ꯆꯠꯂꯛꯄ ꯖꯥꯠꯅꯤꯗ ꯃꯥꯁꯦ ꯆꯤꯡꯊꯗꯣꯏ ꯍꯣꯠꯅꯕ ꯖꯥꯠꯅꯤꯗ ꯂꯥꯎ ꯂꯥꯎꯅ ꯃꯥꯅ ꯍꯦꯛꯇ ꯄꯥꯡꯉꯗꯦꯝꯁꯦ ꯁꯤꯅ ꯊꯤꯟꯕꯅꯦ ꯍꯥꯏꯌꯦꯀꯣ ꯍꯦꯛꯇ ꯃꯐꯝ ꯊꯤꯟꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤꯕꯅꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯦ ꯀꯧꯔꯒꯀꯣ ꯇꯤꯟꯅ ꯁꯜꯂꯒꯀꯣ ꯂꯥꯎ ꯈꯣꯠꯂꯨ ꯑꯗꯨ ꯇꯧ ꯒꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤꯅ ꯍꯦꯛꯇ ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯥꯁꯦ ꯍꯣꯛꯀꯤ ꯁ꯭ꯇꯤꯛꯅ ꯃꯀꯣꯛꯁꯦ ꯊꯣꯝꯃ ꯍꯥꯠꯄꯅꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯩꯁꯦ ꯃꯤ ꯍꯥꯠꯂꯨꯔꯦꯅ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯂꯩꯇꯦ ꯑꯩ ꯅꯨꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯃꯦ ꯑꯩ ꯒꯥꯏꯅ ꯅꯨꯄꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯃꯕ ꯅꯪꯒ ꯑꯩꯒ ꯊꯨꯡꯅꯁꯤ ꯑꯗꯨꯒꯅꯦ ꯑꯗꯨꯒꯤꯗꯨꯗꯗꯤꯅꯦ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯅꯩꯒꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯥ ꯆꯥꯛꯇꯣꯝꯕ ꯁꯤꯡꯉꯒ ꯍꯦꯛꯇ ꯍꯥꯏꯔꯝꯕꯅꯦ ꯍꯥꯏꯌꯦꯕ Mayambu Kurumjeri and a very good evening. Ipo media miyang tabir pumna magpo ahan na magtada Suraj Khongban tabam na taram nokcha bagalon ikay kumna bocheri ngasi sumiyam gida magta mayam na most awaited or iba khogi Saturday night 6 p.m. da khone live thazari ba ipo media na puthokcha ba Crime Diaries ki tare sube episode yeng video pumna mupu taram nokcheri Agachaba amadi nungai pasi phongdokcheri haibide khoi ipo media na sandokcheri ba thangza khudingi live oina khoina uchari ba Crime Diaries mayamna yamna support obiba ekhoida ekhoigi comments amadi ekhoigi individually ekhoina chatpa matamda so aduki mati ekhoida positive feedback lakpa amadi ekhoibu support obiba ekhoibu nungsiba aduki matik ekhoina harauzai amadi thagachaba phongdokcheri ekhoida feedback pibirakliba ekhoida comments pibirakpa singbusu ekhoina hanana thagacheri loinana ipo media na puthokcheri ba thangza khudingi live ekhoigi podcast Crime Diaries yengbiraba singbu akhoina thagachari loinana akhoina muk hangachaning bana Crime Diaries si mayamna aduki mati akhoibu pambiri adubu mayam yengba phangdaba akhoigi Crime Diaries sibu amukta udriba kangbu singda akhoi share tawbiraga akhoigi Crime Diaries asi mayamda hena khanghalaga akhoina thamjariba motto haibadi akoi Crime Diaries na Manipurda akhoina karamba mawongda crimes mayam si mitigate tawba yabage haibagi mawongda akhoina puthokcharaga ngasigi akoi ipo media na mayam gidamakta seba tawjabani loinana Crime Diaries akhoina puthokchariba platform asi mayam gidamakta awareness amadi educate tawnabani tawrigamusu akhoigi legal gi oiba akhoigi platform di nachade akhoigi ipo media na akhoina hona jaraga mayamda kitang mit nakong oinaba puthokchaba Crime Diaries mayamna sogatpiba aduki matik thagachari aduga akhoigi Crime Diaries Series 9 na thangza khudingi pangthok chariba sida sponsor to biriba Brilliant Management su mayamna support to biraga makhoigi servicing able to biu Brilliant Management na mayamda pizariba khudong chaba singdi wedding planner event management catering services na chingba kaya ama mayamgi function deba karma singda darka leba sing akhoigi service si use to biu season abiu amadi akhoigi Brilliant Management bu mayamna akhoigi sebada mapung phan biu haina thamjage aduga ekhoigi warobi badi yade ekhoi Crime Diaries sida ekhoina hona jaba sida mayamda educate awareness tabu matam sida ekhoigi hojiki ekhoigi oza robita lemena puthokchari ba ekhoigi series 9 na ekhoina tangkak na puthokchari ba wari singsi true story amadi fact findings mayamdagi pukhachabanina ekhoina karigumba immature oiba below 18 years na yengba matamda ekhoigi mayamna su mayamda past experience kya ama legre film ekhoigi fictions kya ama tawu matamda ekhoigi immature bangang singna copy tawruba amadi makhoina mislead tawgiba yawbanina ekhoina disclaimer oina thamjage below 18 years na avoid tawbinaba haina hana Nigeria waru biroi ngasi ekhoigi ipo media na puthokchaba every Saturday night live Crime Diaries episode taret suba haujadringai mangonina ekhoigi ngasigi ujarakliba ozagi Hazaraba title Kaisum Sangi Nupi Singh haina thamjare aduga Kaisum Sangi Nupi Singh habasi mayamna chawrakpama khangbada ekhoigi Kaisum Sang habasi crime tawba miyoi singdana leibani aduga marak sida yamna ekhoina nungnangi basi Nupi Singh haina amu hairak pasida ekhoina Kaisum Sangda kari maramgi damakta Nupi Singh kayamu crime tawbano haibadu khangminasi ozagi kanodagi wakhalondagi ozana thengnarpa singdagi oza ahan bada ozabu taramnokcheri ozagi wakhalon amadi ozagi ekhoigi
multi talented oiba ozagi akhoi gundana yomlaba ozagi akhoi saktam amadi ozagi activities mayam si feedback kayama pidana ozabu hanan thagat pirai aduga ozagi activities mayam si akhoi da kayama hangpasu kongai ni adubu ozagi phajaraba gun mayam si akhoina ipo media da uthok chaba phangbai khudong chaba je akhoi su laiba phabani hane thamjage aduga ozagi ngasigi title kaisum sangi nupi sing haibasi oza mayam se soidam gi chamam naram gani kaisum sang da nupi sing se kari taurino haibado ozagi wakhalon amadi ozan thengna bir mem do ozagi wari do makha chathabiu hane thamjage oza ahanba maktada ipo media amadi ipo media gi subscribers sing aduga viewers sing aduga koigi crime diaries pu thawai yauna tabiriba yengbiriba khudingmakpo ai koknona khurumjari aigi punsida asukuina thabak tawrakpada hek poklakpadagi ngasi bau haiba tare aingondha khwaidagi nungaiba mikupse crime diaries hapkat lakpa matamje sida mayamna yengbiba de comment pibirakpa like tawbiba ade mayam jigi koigi khanna biraga naina biraga apabana kadai phatabana kadai na wakhanje khanda minaraganda koigi sigi platform am phangbaje ai masi muk nungaiba laijade chumbani mahai yale na khanjai koina wana tawjurak pathabak mayam do maramdi crime je suki matik handarani mi mayam je yengbidana khanda gre phanamnadi si thoga waba dei thoktana honaba sidi phattena haibagi nainabham jaga am phangena ai asukki matik nungai jai ado mayam gi kamena ahing tumdana comment para nok pa yawi yam nungsi mayam na thangjangai bda ware anirak hapira o haibase asukki matik ai nungai jai mayam gi ya thang lekha da tahan phade hai ai pomia media gi team da kanna request tawjaraga mayam na kanna smaina khoi da khoi bu nungsi birabanina marang marakta khoi gi moi gi ju apps gi moi hapkat pa adegi kaino video mayam sembanina moi ju yam slot ke ama semba ma tu ta banina ai gi ju chin banina do marang marakta mayam gi ning myam gi kholaw di isor gi kholaw ni hainari mi dana aduna myam gi ya thang je lekha da tahan phade marang marakta di mayam gi kaino apamba ning ba je akhoina kaino tawji mayam gi ya thang je lekha tahal loi ji marang marakta anirak week amda anirak amtang gi marang marakta half sena ai gi mai kai da gi ju ai ipo media da I request tawjaba kanna hokjare aduga ngasigi kaisum sangi nupi bandi singje asengba khoi jail manung da laiba nupi singi wari neba 2011 da aina sara henbagi khongjang change nupi lan thaje ma ai ka thok aga December thaje ma ai sara henbai khongjang change ba ko haibadi matam du da 2011 sa crime se am thokpa nupi je laisabi msa mai nungsina nupa na hat pagi aingda kauthoga sela jana puthokraga dai mai nupa na nupi hat kalakpa adagi mo angang nupi msa jingda sahi ahum daina manga turung mapan smaina rep ki thawdok se madang dang chatharakpa adai nupi laiba nupa sung nupi je panglon da lon khalakpa sigi mai nupi me amna kappaga migi mahum mama sarami poto thugairaga atombi duna mu mahum mama sajala imeba adui hanagi nupi handu masa ga gi live to pra mangdra adugi ma ama khoida complaint lak salakpa dagi mu mapuroi ban nup laiba nupi ju masa anium mapuroi ju hundoga mapuroi bai mayum makta dagi atopa da sen kiba sumba ma amsina khoi nupi khunai je soglakpa khoi jam ikai jaba adumba ma am ju thokchale ba sanai na ragam ekta mai kai khangdana dai sielu ba nupi ju atopa da mungsen thokhiba adai sugumba ma amjina aina sidi crime se sukimatik thokchale na dai jen da changroga ju tha hum da tarukta bel da tholaga amka sum crime ta kholakwa adudi na koigi saka da koina request tawjabani kholaw me ama dabi me ama ta laga koigi rep ki thawdok se thoktana rep sing da sabsaba dandi piu bel da thadok pirakanu adai nupi hat pai ke sing je thoktana ba section biu adagi phasi tawraga hat piu mi hat pa mi je gaina dai mauna mayum pan basu adai nupi ti ba nupa nupi lolak basu sabsaba ain goi badandi phangan biu gaina tongan ba aina dabi me am je saka da talaga khongjang je changi baneba adugi chara hen baibdi aina di yade dana adugi ai je pharaga jen thammi dana aduda aina jen da thengnarak pa wari jingneba adu aina sije kaisum sangi nupi bandi sing haina matam du da aina jen da hek tholakpaga mathang tha da dum lairik oina ju phongreba aduga wari je smain tawe aina khongjang je changbagi ai je phare jen da thajale ko thajan bajida smain tawe ahanba aina changi bajida ko aina ai missina ugibada ingonda yamna mai masakto kai haini ingonda phawgibdo tribal ma singmi nupi ne bako manung changba ya kaino ma pham ma dagini ai je numidang wairam oire aina changiba matam je nganti ngali bako nungdin waram je aduga ma je maruga je se na na kokthwe aduga
ngꯧꯔꯣꯛ ngꯧꯋꯦ ꯃꯥꯏ ꯀꯨꯆꯨꯁꯦ ꯌꯥꯝ ꯊꯤꯅ ꯅꯤꯡꯕ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯦꯟꯒꯤ ꯑꯀꯣꯏꯕꯒꯤ ꯀꯩꯅꯣ ꯃꯌꯥꯏꯁꯤꯗ ꯂꯝꯄꯥꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯂꯩꯒꯁꯦ ꯌꯥꯝ ꯁꯥꯠꯂꯦ ꯑꯗꯨꯒ ꯋꯥꯜꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦ ꯑꯗꯨꯒ ꯋꯥꯜꯁꯤꯒꯤ ꯃꯈꯥꯗ ꯏꯀꯣꯏ ꯀꯣꯏꯅ ꯁꯨꯃꯥꯏꯅ ꯖꯦꯟ ꯂꯩꯐꯝ ꯀꯥꯁꯦ ꯁꯥꯕꯅꯦꯕ ꯑꯗꯨꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯆꯪꯉꯛꯄꯁꯤꯗ ꯃꯌꯥꯝꯁꯤꯅ ꯂꯩꯕꯥꯛ ꯅꯤꯡꯕꯤ ꯑꯃ ꯆꯪꯉꯛꯑꯦ ꯂꯩꯕꯥꯛ ꯅꯤꯡꯕꯤ ꯑꯃ ꯆꯪꯉꯛꯑꯦ ꯀꯥꯟꯗꯅꯦ ꯖꯦꯟꯗ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯑꯣꯛꯇꯅ ꯈꯣꯠꯇꯅ ꯑꯩꯒꯤ ꯐꯤꯌꯣꯝꯒꯁꯦ ꯄꯥꯏꯗꯅ ꯖꯦꯟ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯆꯪꯕꯒꯨꯝꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯩꯅꯣ ꯀꯥꯡꯈꯜ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯁꯨꯞꯅꯕ ꯐꯩꯖꯨꯞ ꯑꯗꯩ ꯑꯩꯒꯤ ꯆꯥꯅꯕ ꯄꯨꯈꯝ ꯇꯦꯡꯀꯣꯠꯀ ꯂꯣꯏꯅ ꯄꯨꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯒ ꯂꯣꯏ ꯄꯥꯏꯕꯤꯗꯅ ꯇꯧꯋꯦ ꯑꯗꯩ ꯆꯪꯉꯝꯗꯥꯏꯗ ꯁꯥꯏꯟꯒ ꯇꯧꯗꯅꯀꯣ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯍꯦꯛꯇ ꯖꯦꯟꯒꯤ ꯂꯝꯄꯥꯛ ꯃꯅꯨꯡꯁꯤꯗ ꯐꯖꯅ ꯁꯨꯃꯥꯏꯅ ꯈꯣꯡꯒꯥꯏꯒ ꯆꯜꯂ ꯐꯖꯅ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯐꯖꯅ ꯂꯩꯔꯝꯕꯅꯦꯀꯣ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯏ ꯆꯪꯁꯤꯜꯂꯛꯏ ꯃꯥꯗꯤ ꯀꯔꯤꯝ ꯃꯥꯅ ꯂꯩꯕ ꯃꯐꯝꯁꯤꯗ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯒ ꯀꯔꯤꯝ ꯌꯦꯡꯗꯦꯕ ꯑꯩꯁꯤꯅ ꯐꯤꯂꯝꯗꯒ ꯌꯥꯎꯕ ꯖꯦꯟ ꯃꯅꯨꯡꯗꯒ ꯂꯩꯕ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯊꯛ ꯂꯥꯎ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯃꯥꯁꯦ ꯎꯕꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯃꯁꯛꯁꯦ ꯎꯕꯗ ꯑꯗꯩ ꯖꯦꯜꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯀꯩꯅꯣ ꯑꯃꯈꯛ ꯊꯝꯃꯝꯒꯦꯕ ꯀꯥ ꯑꯃꯃꯝꯁꯤꯗ ꯃꯣꯏ ꯃꯤ 6 ꯂꯩ ꯍꯦꯟꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯈꯤꯇꯪ ꯇꯥꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯄꯨꯡ 4ꯗ ꯃꯣꯏ ꯊꯣꯡ ꯍꯥꯡꯕ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏ ꯌꯦꯡꯒꯣꯟꯗ ꯌꯦꯟ ꯂꯣꯏꯕꯒꯨꯝꯕꯅꯤ ꯄꯨꯡ 4ꯁꯤꯗ ꯑꯃꯨꯛ ꯊꯥꯗꯣꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯤꯗꯗꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯂꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯃꯨꯛ ꯄꯨꯡ 5ꯁꯤꯗ ꯑꯃꯨꯛ ꯐꯥꯖꯟꯕ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯁꯦ ꯃꯤ 6 ꯂꯩꯕ ꯀꯥꯁꯦ ꯂꯣꯏ ꯁꯣ ꯂꯣꯜꯂꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯌꯨꯛꯗꯤꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯋꯥꯔꯤ ꯁꯥ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯗꯤ ꯃꯥꯏ ꯀꯥꯗ ꯂꯩꯅꯔꯦ ꯑꯗꯨꯒ ꯆꯥꯛꯁꯦ ꯖꯦꯟꯒꯤ ꯆꯥꯛ ꯊꯤꯜꯂꯛꯄꯁꯦ ꯃꯤ ꯌꯥꯝꯕꯩꯅ ꯐꯣꯔꯁꯟꯗ ꯊꯧꯖꯜꯂꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤꯁꯦ ꯂꯧꯗꯣꯏꯅꯦꯕ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩꯌꯦꯕ ꯃꯣꯏꯒꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯆꯪꯈꯤꯕꯁꯤꯗ ꯀꯩꯅꯣꯁꯦ ꯑꯩꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯆꯪꯕꯅꯤꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯖꯦꯜꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯩꯔꯛꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯁꯤꯁꯦ ꯊꯣꯛꯈꯤꯕꯒ ꯃꯣꯏꯒꯤ ꯃꯔꯝꯗ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯅꯨꯄꯤꯈꯩꯅ ꯖꯦꯟ ꯆꯪꯉꯛꯇꯅꯕ ꯃꯇꯨꯡ ꯇꯧꯗꯅꯕ ꯃꯣꯏꯅ ꯀꯩꯗꯧꯕꯩ ꯆꯪꯉꯛꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯄꯥꯛ ꯖꯦꯟ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯇꯥꯕ ꯐꯪꯕ ꯅꯠꯇꯦꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯩ ꯑꯩꯅ ꯃꯊꯪ ꯑꯩꯁꯦ ꯃꯣꯏꯁꯦ ꯂꯣꯏ ꯎꯟꯅꯩ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯏ ꯃꯣꯏ ꯍꯔꯥꯎ ꯂꯣꯏ ꯂꯤ ꯋꯥꯔꯤꯁꯦꯀꯣ ꯐꯖꯅ ꯂꯤ ꯑꯗꯩ ꯃꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯂꯥꯜꯍꯧꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯑꯗꯣ ꯂꯥꯜꯍꯧꯕ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯃꯣꯏꯁꯦ ꯀꯥꯒꯁꯦ ꯃꯥꯏ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯀꯤ ꯀꯥꯒ ꯇꯣꯉꯥꯟ ꯂꯩꯅꯔꯝꯃꯦꯕꯀꯣ ꯑꯗꯩ ꯖꯦꯜꯗ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯄꯒꯤꯒ ꯆꯪꯉꯛꯄ ꯅꯨꯄꯤꯁꯦ ꯐꯨꯏꯌꯦꯕ ꯃꯣꯏ ꯅꯨꯄꯥꯅ ꯃꯥꯏ ꯅꯨꯄꯤ ꯍꯥꯠꯂꯁꯨ ꯅꯨꯄꯥꯗꯣ ꯂꯥꯜꯂꯦ ꯃꯥꯏ ꯅꯨꯄꯤ ꯍꯥꯠꯄꯩ ꯅꯨꯄꯤ ꯅꯪꯅ ꯅꯪ ꯅꯨꯄꯥ ꯍꯥꯠꯂꯁꯨ ꯅꯪ ꯂꯥꯜꯂꯦ ꯅꯪ ꯅꯨꯄꯥ ꯍꯥꯠꯄꯒꯤ ꯃꯤ ꯍꯥꯠꯄꯁꯤꯗꯤ ꯂꯥꯜꯂꯤ ꯀꯥꯏꯅ ꯃꯣꯏꯅꯒ ꯐꯨꯏꯌꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯑꯩ ꯍꯧꯖꯔꯛꯀꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏ ꯃꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯃꯥꯏ ꯃꯄꯥꯁꯤꯅ ꯌꯨꯁꯦ ꯑꯗꯨꯝ 24 hours ꯉꯥꯎꯕꯤ ꯃꯃꯥꯁꯤ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯣꯠꯄꯒ ꯅꯩꯕꯒ ꯐꯨꯕꯒ ꯃꯃꯥꯁꯦ ꯐꯨꯃꯟꯗꯅ ꯑꯗꯨꯃꯥꯏꯅꯅꯦ ꯅꯥꯔꯒ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗꯁꯨ ꯃꯥꯅ ꯐꯤ ꯁꯥꯔꯒ ꯏꯃꯨꯡꯁꯤꯁꯨ ꯑꯃꯨꯛ ꯄꯨꯖꯔꯕ ꯃꯅꯥꯎꯄꯥꯒ ꯀꯩ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯃꯣꯏ ꯆꯤꯡꯒꯤ ꯐꯅꯦꯛ ꯑꯣꯏꯔꯣ ꯍꯥꯎꯐꯤ ꯑꯣꯏꯔꯣ ꯇꯥꯡꯁꯦ ꯃꯥ ꯁꯥꯖꯥꯅꯦꯕ ꯐꯤꯁꯤꯗ ꯁꯥꯔꯒ ꯏꯃꯨꯡꯁꯦ ꯆꯔꯥꯏ ꯍꯦꯟꯗꯅ ꯍꯣꯠꯅꯕꯁꯦ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯌꯣ ꯅꯩꯕꯀꯣ ꯄꯩꯁꯥ ꯄꯤꯌꯣꯅ ꯑꯗꯨꯝ ꯅꯩꯕ ꯄꯤꯗ꯭ꯔꯦ ꯐꯨꯕꯤ ꯀꯣꯟꯗꯩꯒ ꯆꯤꯡꯊꯔ ꯃꯁꯝꯒꯁꯦ ꯐꯣꯏꯕꯤ ꯃꯥꯏ ꯃꯁꯝꯁꯦ ꯁ꯭ꯋꯥꯏꯃꯨꯛ ꯁꯥꯡꯉꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯁꯝꯒꯁꯦ ꯐꯣꯏꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯃꯉꯣꯟꯗ ꯌꯥꯝ ꯍꯩꯅꯗꯕ ꯂꯤꯆꯠ ꯑꯃ ꯃꯄꯥꯁꯤꯅ ꯆꯠꯂꯛꯑꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯐꯤ ꯁꯥꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯨꯡꯂꯣꯝꯗꯩ ꯃꯥꯅ ꯃꯣꯂꯦꯁ ꯇꯧꯔꯛꯄ ꯑꯗꯩ ꯆꯤꯡꯁꯤꯜꯂ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯏꯖꯠ ꯂꯧꯕ ꯁꯨꯝꯕꯁꯦ ꯃꯥꯅ ꯃꯌꯥꯝꯗ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯀꯞꯄ ꯑꯗꯨꯝ ꯈꯥꯡꯕ ꯑꯗꯨꯝ ꯈꯥꯡꯕꯁꯤꯗ ꯃꯥꯅ ꯅꯣꯡꯃꯗꯤ ꯃꯥꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯍꯟꯖꯟ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯁꯥꯔꯝꯆꯠꯁꯦ ꯆꯠꯂꯛꯑꯕꯅꯤꯅ ꯃꯥꯅ ꯐꯤ ꯁꯥꯔꯤꯉꯩꯁꯤꯗ ꯃꯄꯥꯁꯤꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯁꯦ ꯇꯨꯡꯂꯣꯝꯗꯩ ꯀꯣꯜꯂꯛꯑ ꯆꯠꯂꯛꯄꯖꯥꯠꯅꯤꯗ ꯃꯥꯁꯦ ꯆꯤꯡꯊꯗꯣꯏ ꯍꯣꯠꯅꯕꯖꯥꯠꯅꯤꯗ ꯂꯥꯎꯅ ꯃꯥꯅ ꯍꯦꯛꯇ ꯄꯥꯡꯒꯗꯦꯝꯁꯦ ꯁꯤꯅ ꯊꯤꯟꯕꯅꯦ ꯍꯥꯏꯌꯦꯕ ꯃꯄꯥꯁꯤꯀꯣ ꯍꯦꯛꯇ ꯃꯐꯝ ꯊꯤꯟꯕꯅꯦ ꯍꯥꯏꯌꯦ ꯃꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯖꯦꯜꯗ ꯆꯪꯉꯛꯄ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤna ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅꯦꯅ ꯍꯥꯏꯀꯣ ꯑꯗꯩ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯔꯛꯀꯦꯀꯣ ꯃꯥꯒꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯌꯥꯎꯋꯦꯀꯣ ꯑꯩꯅ ꯀꯥꯎꯗꯕ ꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤ ꯀꯣꯏꯔꯒ ꯃꯉꯣꯟꯁꯤꯗ ꯌꯥꯝꯅ ꯅꯩꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯃꯥꯡꯗꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯖꯟꯕꯤ ꯏꯀꯥꯏ ꯈꯪꯗꯃꯤꯅ ꯑꯗꯨꯝ ꯂꯩ ꯃꯃꯥꯏ ꯈꯪꯗꯦ ꯑꯩꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯕꯁꯨ ꯅꯠꯇꯦ ꯒꯥꯅ ꯃꯥꯗꯤꯗ ꯆꯠꯈ꯭ꯔꯗꯤ ꯑꯁ ꯅꯪꯁꯦ ꯄꯨꯁꯜꯂꯒ
ꯌꯨꯝꯁꯦ ꯏꯕꯥꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯗꯃꯤ ꯀꯥꯏꯅ ꯑꯗꯨꯝ ꯑꯗ ꯅꯨꯄꯤꯁꯤꯅꯁꯨ ꯈꯜꯂꯤꯁꯦ ꯂꯩꯅꯤ ꯅꯪꯅ ꯉꯝꯃꯦ ꯄꯨꯁꯜꯂꯛꯎ ꯑꯩꯁꯨ ꯂꯩꯅꯤ ꯑꯅ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯂꯩꯕꯀꯣ ꯁꯤꯡꯅꯔꯕ ꯉꯁꯥꯏꯒꯤ ꯃꯆꯥꯁꯦ ꯑꯅꯤ ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯃꯄꯥꯝꯗ ꯍꯟꯕꯁꯨ ꯏꯀꯥꯏꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯅꯨꯄꯤ ꯀꯌా ꯑꯃ ꯁꯨꯃꯥꯏꯅ ꯈꯥꯡꯉꯦꯕ ꯃꯆꯥꯁꯤꯗꯤ ꯆꯥꯎꯁꯜꯂꯛꯑꯕꯅꯤ나 ꯍꯟꯕꯁꯦ ꯏꯀꯥꯏꯕ ꯃꯆꯥꯈꯩꯒꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯈꯥꯡꯕꯗ ꯅꯨꯄꯥꯁꯤꯅꯗꯤ ꯆꯠꯈꯤꯅꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯏꯟꯁꯤꯜꯂꯛꯄꯀꯣ ꯑꯗꯩꯗꯤ ꯄꯨꯗ ꯄꯣꯔꯛꯎ ꯁꯤꯅꯦꯕ ꯅꯪꯅ ꯉꯝꯃꯦ ꯅꯨꯄꯤꯁꯦ ꯄꯨꯗ ꯄꯣꯔꯛꯎ ꯁꯤꯃꯤꯟꯅꯔꯁꯨ ꯁꯤꯃꯤꯟꯅꯅꯤ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯦ ꯑꯗꯩ ꯃꯥꯅ ꯅꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯤꯉꯩꯁꯦꯀꯣ ꯑꯉꯥꯡꯒꯁꯦ ꯃꯕꯨꯛ ꯄꯤꯊꯩꯉꯩꯁꯦ ꯍꯦꯛꯇ ꯇꯨꯡꯗꯩ ꯃꯁꯝꯁꯦ ꯄꯨꯔ ꯐꯣꯏꯔ ꯍꯦꯛꯇ ꯆꯤꯡꯊꯕꯤ ꯐꯃꯨꯡꯗꯩꯒ ꯍꯦꯛꯇ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯨꯝꯃꯤꯉꯩꯗ ꯃꯕꯨꯛꯁꯤꯗꯒꯅꯦ ꯍꯦꯛꯇ ꯆꯕꯦꯠ ꯂꯥꯎ ꯍꯦꯛꯇ ꯀꯥꯎꯁꯜꯂꯛꯄꯤ ꯃꯥꯏ ꯈꯨꯐꯨꯁꯦ ꯑꯗꯩ ꯀꯥꯡꯒꯟꯁꯦ ꯀꯣꯛꯀꯁꯦ ꯄꯔꯥꯎ ꯊꯨꯗꯦꯔꯛꯄꯤ ꯀꯥꯡꯒꯟꯒꯁꯦ ꯄꯨꯔꯥ ꯐꯣꯏꯗꯠꯂꯛꯄ ꯑꯗꯩ ꯀꯥꯡꯒꯟꯒꯁꯦ ꯃꯩꯒ ꯊꯥꯒꯠꯂꯛꯄꯤ ꯌꯥꯝ ꯊꯤꯅ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯏ ꯈꯨꯐꯨꯁꯦꯀꯣ ꯑꯗ ꯃꯥꯅ ꯅꯣꯡꯃꯗꯤ ꯃꯥꯁꯦ ꯁꯥꯎꯔꯒꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯦ ꯃꯥꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯩꯕꯁꯤꯗ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯉꯝꯃꯛꯇꯗꯅꯅꯦ ꯑꯩ ꯆꯠꯂꯒꯦ ꯃꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯑꯩ ꯍꯧꯅꯗ꯭ꯔꯦ ꯑꯩ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕ ꯇꯥꯔꯦ ꯃꯥꯅ ꯁꯨꯛ ꯌꯥꯝ ꯅꯨꯄꯤꯁꯦ ꯊꯤꯅꯤꯡꯉꯝꯃꯤꯅ ꯑꯩ ꯏꯆꯥꯅꯤꯁꯦ ꯄꯨꯔ ꯆꯠꯄ ꯇꯥꯔꯦꯅ ꯇꯧꯕꯁꯤꯗ ꯃꯥꯅ ꯆꯠꯂꯝꯗꯥꯏꯁꯤꯗꯀꯣ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯖꯥꯠꯅꯤ ꯃꯥꯁꯦ ꯑꯗ ꯃꯥꯅ ꯃꯄꯥꯝꯒꯤ ꯃꯤꯁꯦ ꯀꯧꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯌꯥꯝ ꯂꯦꯝꯅ ꯆꯠꯄꯖꯥꯠꯅꯦꯕ ꯑꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯀꯣ ꯅꯨꯄꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯃꯕ ꯅꯪꯒ ꯑꯩꯒ ꯊꯨꯡꯅꯁꯤ ꯑꯗꯨꯒꯅꯦ ꯑꯗꯨꯒꯤꯗꯨꯗꯗꯤꯅꯦ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯅꯩꯒꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯥꯏ ꯈꯣꯠꯇꯣꯝꯕ ꯁꯤꯡꯉꯒ ꯍꯦꯛꯇ ꯍꯥꯏꯔꯝꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤ ꯍꯥꯏꯌꯦꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯑꯗꯩ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯃꯣꯏꯁꯦ ꯋꯥꯒ ꯂꯣꯏꯁꯟꯅꯔꯒ ꯃꯥꯁꯦ ꯑꯗꯩ ꯅꯨꯡꯉꯥꯏꯈꯤꯗꯗꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯂꯥꯜꯍꯧꯕꯗꯒ ꯋꯥꯀꯠꯂꯒ ꯂꯥꯜꯍꯧꯕꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯕꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯨꯗꯅ ꯈꯣꯠꯇꯅ ꯂꯥꯜꯍꯧꯕꯅꯒ ꯋꯥꯔꯛꯈꯤꯕꯖꯥꯅꯤ ꯑꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯂꯥꯜꯍꯧꯕꯈꯩꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯝꯇ ꯏꯆꯦ ꯑꯃꯇ ꯊꯤꯟꯕꯤꯌꯨ ꯑꯗꯩ ꯁꯤꯁꯦ ꯆꯦꯁꯤꯝꯇ ꯑꯗꯨꯗ ꯂꯥꯟꯊꯣꯛꯄꯤꯌꯨꯒ ꯍꯥꯏꯕꯁꯦ ꯃꯥ ꯅꯨꯡꯉꯥꯏꯇꯕꯩ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗ ꯅꯣꯡꯃꯗꯤ ꯕꯖꯥꯔ ꯁꯥꯃꯨ ꯃꯈꯣꯡꯗꯩ ꯃꯥꯁꯦ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯏ ꯍꯥꯏꯌꯦꯕꯀோ ꯑꯗꯩ ꯃꯥꯁꯦ ꯖꯦꯜ ꯆꯪꯕ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯖꯦꯜ ꯆꯪꯉꯛꯏꯁꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯅꯦ ꯃꯥꯏ ꯅꯨꯄꯥ ꯍꯥꯠꯄꯒꯤ ꯆꯪꯉꯛꯄ ꯌꯥꯎꯏ ꯃꯤ ꯍꯥꯠꯄꯒꯤ ꯆꯪꯉꯛꯄ ꯌꯥꯎꯏ ꯑꯗꯩ ꯏꯃꯨꯡꯗꯨꯗ ꯃꯧ ꯑꯃ ꯑꯩꯈꯣꯏ ꯊꯧꯔꯤ ꯌꯥꯟꯕ ꯍꯨ ꯊꯛꯄꯒꯤ ꯁꯨꯝꯕ ꯆꯌꯦꯠꯅꯕ ꯁꯤꯗ ꯁꯤꯕꯒꯤ ꯃꯅꯦꯝꯕꯣꯛ ꯃꯆꯟꯅꯨꯄꯤ ꯆꯪꯉꯛꯄ ꯌꯥꯎꯏ ꯑꯗꯩ ꯑꯃꯨꯛ ꯂꯥꯜꯍꯧꯕ ꯗꯥꯏꯔꯦꯛ ꯌꯥꯎꯔꯨꯕꯒꯤ ꯆꯪꯉꯛꯄ ꯌꯥꯎꯏ ꯑꯗꯨ ꯑꯃꯨꯛ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯔꯨꯕꯀꯣ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯩꯇꯕꯗꯒꯤ ꯂꯥꯜꯍꯧꯕꯒꯤ ꯑꯣꯚꯔꯒ꯭ꯔꯥꯎꯟ ꯑꯣꯏꯅ ꯆꯦꯟꯕꯗꯣ ꯃꯣꯏꯅ ꯁꯤꯝꯇ ꯊꯤꯟꯕꯤꯌꯨ ꯈꯨꯠꯂꯥꯏꯁꯤꯝꯇ ꯂꯥꯟꯊꯣꯛꯄꯤꯌꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯂꯩꯔꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯀꯔꯕꯥꯔꯁꯦ ꯁꯤ ꯇꯧꯔꯨꯕꯒꯤ ꯌꯥꯎꯏ ꯑꯗꯩ ꯑꯃꯨꯛ ꯐꯣꯔ ꯀꯔꯕꯥꯔꯁꯤꯗ ꯑꯃꯨꯛ ꯃꯤ ꯅꯦꯛꯄ ꯑꯗꯨꯒꯤ ꯅꯦꯛꯄꯗꯒꯤ ꯃꯥꯁꯤꯅ ꯄꯣꯠ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯤꯕꯒꯤ ꯐꯥꯕ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤ ꯁꯦꯟ ꯃꯣꯏꯅ ꯂꯥꯟꯅ ꯕꯦꯡꯀꯤ ꯊꯕꯛ ꯇꯧꯔ ꯂꯥꯟꯅ ꯀꯥꯏꯊꯣꯛꯎꯕꯒꯤ ꯑꯗꯨꯝꯕ ꯃꯈꯟ ꯃꯈꯟꯁꯤꯗ ꯆꯪꯅꯔꯛꯑꯝꯃꯦꯕꯀꯣ ꯃꯣꯏ ꯖꯦꯜꯁꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯕꯨꯛꯀ ꯂꯥꯎꯔꯗꯅ ꯃꯥꯁꯦ ꯆꯍꯤ 10 ꯈꯛ ꯉꯥꯏꯔꯤ ꯍꯥꯏ ꯆꯍꯤ 13 ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏ ꯖꯦꯜꯗ ꯊꯦꯡꯅꯔꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗ ꯃꯥ ꯋꯥꯔꯤ ꯑꯁ ꯃꯄꯤꯒꯁꯦ ꯑꯣꯔꯣ ꯇꯥꯔ ꯃꯃꯥꯏꯒꯁꯦ ꯊꯣꯟ ꯂꯥꯎꯈ꯭ꯔꯕ ꯃꯥꯅ ꯃꯁꯛꯀꯁꯦ ꯐꯖꯅ ꯉꯧ ꯗꯨꯞ ꯂꯥꯎꯕ ꯃꯥꯅꯅꯦ ꯃꯄꯤꯁꯦ ꯊꯣꯟ ꯇꯥꯔꯒ ꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥꯁꯦ ꯃꯌꯨꯝꯁꯦ ꯉꯟꯅ ꯄꯥꯜꯂꯕ ꯑꯗꯩ ꯃꯣꯏ ꯂꯨꯍꯣꯡꯕꯗ ꯄꯩꯁꯥꯁꯦ ꯄꯨꯊꯕ ꯑꯗꯩ ꯄꯨꯊꯕꯁꯤꯗꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯨꯝ ꯅꯪ ꯂꯨꯍꯣꯡꯕꯗ ꯄꯩꯁꯥ ꯄꯨꯊꯩ ꯈꯣꯠꯂꯦ ꯑꯗꯨꯗꯣ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯕ ꯋꯥꯕ ꯃꯅꯦꯝꯕꯣꯏꯁꯨ ꯑꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯅꯨꯄꯥꯗꯤ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯊꯕꯛꯁꯦ ꯏꯁꯨ ꯁꯨꯅꯤꯡꯗꯕ ꯃꯌꯥꯝ ꯂꯩꯕ ꯁꯨꯐꯝ ꯅꯣꯡꯐꯝꯁꯨ ꯈꯪꯗꯕ ꯃꯃꯥ ꯃꯄꯥꯅ ꯊꯥ ꯂꯣꯏ ꯆꯥꯔꯝꯕꯅꯤꯅ ꯇꯣꯉꯥꯟꯗꯤ ꯄꯤꯖꯊꯣꯛꯑꯕ ꯅꯣꯏ ꯉꯝꯅꯕꯅ ꯑꯗꯩ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯣ ꯌꯥꯝ ꯂꯨꯕ ꯑꯃꯅ ꯆꯥꯛꯁꯦ ꯅꯨꯄꯤꯅ ꯊꯣꯡꯗꯣꯏꯅꯦꯕ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒꯁꯦ ꯑꯗꯩ ꯊꯨꯝ ꯋꯥꯠꯂꯦ ꯂꯩꯗ ꯌꯥꯗꯦ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯍꯜꯂꯛꯑ ꯑꯗꯨꯝ ꯆꯥꯅꯩꯗꯅ ꯑꯗꯨꯒꯤ ꯃꯉꯣꯟꯗꯗꯤ ꯆꯥꯛꯁꯦ ꯊꯣꯡꯗꯣꯏꯃꯤꯅ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯂꯥꯡꯅꯕ ꯍꯣꯠꯅꯔꯛꯑꯦꯕ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯏꯗ ꯍꯥꯏꯕꯁꯨ ꯉꯝꯗꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥꯁꯤꯅ ꯀꯩꯊꯦꯜꯁꯤꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯁꯦ ꯊꯣꯛꯄꯖꯥꯠꯅꯤ ꯃꯥꯁꯦ ꯑꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯊꯣꯛꯄꯁꯤꯗ ꯀꯅꯥꯝꯅꯗꯤ ꯏꯁ ꯆꯟꯗꯣꯟ ꯆꯋꯥ ꯊꯤꯟꯗꯅ ꯑꯗꯨꯛ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯕ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯆꯍꯤ 13 ꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯏꯁꯦ 13 ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯒ ꯌꯥꯝ ꯅꯧꯅ ꯑꯗꯨꯒ ꯅꯪꯅ ꯑꯁ ꯀꯩꯊꯦꯜꯒ ꯊꯣꯛꯂꯛꯇꯅ ꯅꯨꯡꯁꯤꯌꯦꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯀꯅꯥꯝꯅ ꯏꯁ ꯃꯃꯤꯠ ꯀꯥꯛꯊꯣꯔꯛꯄꯒ ꯃꯌꯨꯝ ꯄꯥꯜꯂꯒ ꯆꯥꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯀꯩꯊꯦꯜ ꯊꯣꯛꯂꯦꯅ ꯎꯁꯤꯠꯇꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏ ꯃꯤꯠꯌꯦꯡꯗꯣ ꯑꯗꯩ ꯅꯨꯄꯥꯅ ꯍꯥꯟꯅ ꯑꯗꯨꯝ ꯂꯛꯅꯔꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯍꯥꯏ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯨ ꯑꯗꯨ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯃꯝꯃꯤꯉꯩꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯊꯦꯜꯁꯦ ꯀꯥꯔꯛꯑꯒ ꯀꯩꯊꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯄꯨꯂꯞ ꯄꯨꯈꯠꯂꯛꯄ ꯂꯂꯣꯟꯕꯤꯁꯦ ꯁꯤꯗꯩ ꯑꯃꯨꯛ ꯂꯧꯍꯧꯔꯦꯗꯅ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯕꯖꯥꯠꯅꯦꯕ ꯅꯣꯡꯃꯒꯤ ꯃꯥꯅ ꯍꯥꯏꯌꯦ ꯂꯨꯄꯥ 10 10 ꯁꯤ ꯇꯣꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯦ ꯌꯥꯝ ꯋꯥꯕ ꯑꯗꯨꯒ ꯑꯌꯨꯛꯇꯒꯤ ꯊꯣꯛꯂꯛꯑꯦꯗꯅ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯊꯤꯟ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯂꯂꯣꯟꯕꯤꯈꯩꯁꯤꯗ ꯑꯃꯨꯛ ꯌꯣꯟꯗꯣꯏꯃꯤꯗꯅ ꯑꯗꯨꯗ ꯃꯣꯏꯅ ꯄꯣꯠꯁꯦ ꯂꯧꯔ ꯃꯣꯏꯁꯨ ꯈꯨꯗꯛꯇ ꯁꯤꯠꯇꯕꯅꯤ나 ꯑꯃꯨꯛ ꯉꯥꯏꯍꯟꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯃꯨꯛ ꯄꯤꯕꯤꯕ ꯄꯩꯁꯥꯁꯦ ꯃꯥꯗꯤ ꯑꯌꯨꯛ ꯃꯝꯃꯤꯉꯩꯗ ꯁꯣꯝꯗ ꯃꯥꯏ ꯅꯨꯄꯥ ꯏꯆꯥ ꯏꯁꯤꯡ ꯂꯣꯏ ꯂꯣꯏꯔꯝꯃꯒ ꯃꯥꯁꯦ ꯆꯥꯛꯈꯣꯝ ꯑꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯂꯥꯛꯆꯩꯅꯦꯕ ꯑꯗꯩ ꯃꯥꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯔꯒ ꯍꯣꯔꯦꯟ ꯄꯩꯁꯥ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯀꯗꯕꯁꯨ ꯚꯔꯥ ꯂꯩꯇꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯉꯥꯏꯕ ꯑꯗꯨꯅ ꯃꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯝꯅꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯅ ꯊꯦꯡꯅ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯄ ꯍꯧꯖꯤꯛꯃꯛꯇꯕꯨ ꯃꯥꯏ ꯅꯨꯄꯥꯅ ꯐꯖꯕ ꯋꯥꯉꯥꯡꯁꯦ ꯉꯥꯡꯗꯦꯗꯅ ꯑꯗꯨꯒꯤ ꯈꯣꯟꯊꯤ ꯃꯌꯥꯝꯁꯨ ꯆꯥꯕ ꯑꯗꯩ ꯃꯥꯅ ꯆꯠꯇ꯭ꯔꯦ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯕ ꯑꯗꯨ ꯃꯥꯁꯦ ꯇꯧꯐꯝ ꯆꯥꯐꯝꯁꯦ ꯈꯪꯗꯕ ꯑꯗꯩ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯕꯤ ꯑꯃꯈꯛꯅ ꯍꯤꯗꯥꯛ ꯁꯨꯡꯕ ꯃꯤ ꯑꯃꯒꯤꯅꯦ ꯇꯣꯔꯕꯣꯠ 30 ꯄꯤꯌꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯉꯣꯟꯗ ꯅꯪ ꯇꯣꯔꯕꯣꯠ 30 ꯄꯣꯔꯛꯎ ꯇꯣꯔꯕꯣꯠ ꯑꯃꯗ ꯂꯨꯄꯥ ꯅꯪꯒꯤ ꯁꯦꯟꯗꯣꯡ ꯍꯥꯏꯔꯒ ꯇꯣꯔꯕꯣꯠ 30ꯁꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯣꯝ ꯈꯣꯝꯃ ꯅꯨꯡꯇꯤꯒꯤ ꯄꯤꯕ ꯑꯗꯨꯏꯗꯤ ꯃꯥꯒꯤ ꯂꯨꯄꯥ 30ꯁꯦ ꯂꯦꯡꯗ꯭ꯔꯦꯕ ꯑꯁ 30ꯁꯤꯅ ꯅꯣꯡꯃꯒꯤ ꯆꯦꯡ ꯃꯇꯝꯗꯨ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 7 ꯄꯤꯔꯤꯉꯩ ꯋꯥꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯟꯗꯅ ꯈꯣꯠꯇꯅ ꯅꯣꯡꯃꯩ ꯆꯦꯡ ꯑꯂꯨ ꯉꯥꯔꯤ ꯊꯥꯎ ꯇꯦꯟꯁꯦ ꯃꯥꯅ ꯂꯩꯔꯒ ꯂꯨꯄꯥ 30ꯁꯦ ꯑꯗꯨꯒ ꯇꯣꯔꯕꯣꯠ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯂꯨꯝꯃꯤꯗꯅ ꯇꯣꯔꯕꯣꯠ 30 ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯃꯦꯕ ꯃꯥꯅ ꯑꯗꯨꯗꯣ ꯈꯣꯝꯒꯠꯂꯒꯅꯦ ꯑꯃꯗꯩ ꯃꯤ ꯑꯃꯗꯩ ꯄꯨꯂꯞ ꯂꯧꯕꯁꯨ ꯅꯠꯇꯦꯗꯅ ꯇꯣꯔꯕꯣꯠ ꯄꯣꯔꯛꯎ ꯂꯂꯣꯟꯕꯤꯗ ꯍꯥꯏꯔꯒ ꯑꯃꯅ 4 ꯄꯣꯔꯛꯄ ꯑꯃꯅ 5 ꯄꯣꯔꯛꯄꯁꯦ ꯃꯥꯅ ꯑꯃꯨꯛ ꯊꯣꯡꯒꯠꯂ ꯊꯥꯡꯉ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯂꯞ ꯊꯝꯕ ꯑꯗꯩ ꯒꯥꯔꯤꯗ ꯑꯃꯨꯛ ꯍꯥꯞꯀꯠꯂꯒ ꯕꯖꯥꯔꯗ ꯑꯃꯨꯛ ꯄꯨꯕꯤ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯊꯤꯅ ꯇꯣꯔꯕꯣꯠ 30ꯁꯦ ꯃꯥꯅ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯂꯨꯄꯥ 30 ꯁꯣꯏꯗ꯭ꯔꯦꯅꯒ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯃꯦ ꯍꯥꯏꯔ ꯁꯨꯡꯍꯜ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕꯁꯦ ꯉꯝꯃꯛꯇꯗꯅ ꯃꯥꯁꯦ ꯍꯜꯂꯛꯑꯒ ꯃꯄꯥꯝꯗ ꯂꯩꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯗꯤ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯃꯄꯥꯝꯒꯤꯁꯨ ꯂꯣꯏ ꯋꯥꯕ ꯑꯗꯩꯗꯤ ꯃꯆꯥꯁꯤ ꯌꯥꯎꯔꯕꯅꯤ나 ꯃꯥꯗꯤ ꯃꯆꯥꯁꯤ ꯌꯣꯛꯇ ꯌꯥꯗꯕꯅꯤꯅ ꯃꯤꯈꯩꯁꯤꯅ ꯀꯩꯅꯣꯁꯤꯡꯁꯤꯅꯅꯦ ꯃꯣꯏ ꯑꯗꯥꯏꯒꯤ ꯃꯧ ꯅꯍꯥ ꯀꯩ ꯍꯥꯏꯅꯤ ꯍꯜꯂꯛꯑ ꯂꯩꯕ ꯈꯔꯅ ꯃꯉꯣꯟꯗ ꯑꯁ ꯅꯪ ꯅꯆꯥ ꯌꯣꯛꯄꯗ ꯌꯥꯝ ꯋꯥꯔꯦ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯆꯠꯁꯤ ꯈꯣꯠꯁꯤ ꯅꯣꯡꯃꯒꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯐꯪꯉꯤ ꯈꯣꯠꯂꯤ ꯑꯗꯨꯗꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯒ ꯁꯦꯟ ꯇꯥꯟꯁꯦ ꯍꯧꯔꯛꯄ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯅꯪ ꯅꯣꯡꯃꯒꯤ ꯀꯩꯅꯣ ꯅꯪꯅ ꯆꯠꯂꯨꯕꯗꯨꯒꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯈꯨꯠꯂꯥꯏꯁꯦ ꯂꯥꯟꯊꯣꯛꯀꯗꯕꯅꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯂꯧꯁꯜꯂꯛꯀꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯅꯣꯡꯃꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯁꯦꯕꯥꯅꯤ ꯁꯤꯗꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯣ ꯃꯣꯏꯗꯤ ꯑꯥꯗ ꯆꯤꯡ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯊꯣꯛꯂꯛꯑ ꯇꯧ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯄꯥꯡꯕꯤꯗ꯭ꯔꯗꯤ ꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯁꯦꯕꯥꯅꯤ ꯍꯥꯏꯔꯛꯄ ꯃꯥꯗꯤ ꯃꯆꯥꯗꯣ ꯊꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯑꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯒ ꯁꯦꯟ ꯇꯥꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯁꯦꯕꯥꯅꯤ ꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯋꯥꯖꯕꯗꯨꯒꯤ ꯑꯩꯅ ꯏꯃꯨꯡ ꯄꯨꯕꯅꯤꯅ ꯃꯣꯏꯅ ꯑꯩꯒꯤ ꯈꯣꯔꯁꯥꯠ ꯄꯤꯕꯤꯔꯛꯄꯅꯤ ꯁꯤꯅ ꯐꯩꯅ ꯃꯥꯅꯅꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯂꯧꯕꯒꯤ ꯊꯕꯛꯁꯦ ꯆꯦꯜꯂ ꯈꯣꯠꯂꯒ ꯇꯧꯕꯗ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯐꯥꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯂꯤꯔꯛꯄꯗꯣ ꯇꯣꯔꯕꯣꯠꯀ ꯇꯧꯗꯅ ꯉꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯖꯦꯜꯁꯤꯗ ꯆꯪꯉꯛꯑꯝꯃꯦ ꯃꯔꯝꯁꯦ ꯑꯗꯩ ꯀꯩꯅꯣ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤꯅꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯃꯣꯏꯁꯦ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯗꯨꯝ ꯁꯨꯔ ꯅꯣꯝꯃꯒ ꯆꯤꯡꯁꯤꯗ ꯃꯣꯏꯁꯨ ꯌꯥꯝ ꯃꯅꯨꯡ ꯍꯟꯖꯟꯕ ꯆꯤꯡ ꯑꯃꯗꯩꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯁꯦ ꯈ꯭ꯔꯤꯁꯃꯥꯁꯇ ꯄꯣꯠ ꯂꯩ ꯆꯠꯄꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯀ ꯀꯥꯖꯕ ꯑꯗ ꯑꯗꯨꯝ ꯇꯣꯔꯕꯣꯟ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯊꯥꯖꯗꯅ ꯆꯨꯖꯥꯛ ꯄꯥꯟ ꯊꯥꯖꯗꯅ ꯃꯇꯩ ꯃꯅꯥꯎꯁꯦ ꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯕ ꯃꯥꯁꯦ ꯅꯥꯔꯛꯄꯁꯤꯗ ꯂꯥꯏꯌꯦꯡꯅꯕꯁꯦ ꯂꯩꯇꯗꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯥꯏꯗꯣꯛꯇꯅ ꯃꯥꯁꯦ ꯑꯗꯨꯝ ꯈꯥꯡꯕꯀꯣ ꯑꯗ ꯈꯥꯡꯕꯁꯤꯗ ꯑꯁ ꯑꯩꯁꯦ ꯑꯝꯇꯪꯗꯤ ꯂꯥꯏꯌꯦꯡ ꯊꯣꯛꯎꯈꯤꯗꯅ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯅꯪ ꯃꯆꯦ ꯑꯃ ꯏꯝꯐꯥꯜꯗ ꯚꯔꯥꯗ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯗ ꯂꯥꯛꯑꯣ ꯑꯝꯇꯪ ꯌꯦꯡꯊꯣꯛꯁꯦꯅ ꯍꯥꯏꯕꯗꯤ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯏꯝꯐꯥꯜ ꯆꯠꯇꯧꯔꯤ ꯇꯥꯕꯗ ꯃꯣꯏ ꯃꯅꯥꯛꯇꯩ ꯅꯨꯄꯤ ꯑꯃꯈꯛꯅ ꯄꯣꯠ ꯑꯃꯈꯛ ꯄꯨꯕꯤꯒꯣ ꯅꯪꯒꯤ ꯂꯨꯄꯥ 5,000ꯁꯨ ꯄꯤꯒꯦ ꯑꯋꯥꯡꯕꯤꯌꯣ ꯁꯤꯗ ꯃꯤ ꯉꯥꯏꯔꯝꯒꯅꯤ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯄꯤꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤꯗꯅꯦ 5,000ꯁꯦ ꯃꯥꯁꯨ ꯏꯆꯦꯗꯁꯨ ꯌꯦꯠꯇꯕ ꯑꯩꯁꯨ ꯐꯖꯅ ꯌꯦꯡꯊꯣꯔꯛꯀꯦꯅ 5,000ꯁꯦ ꯂꯧꯔꯒ ꯂꯥꯛꯄ ꯗꯥꯏꯔꯦꯛ ꯑꯋꯥꯡꯕꯤꯌꯣ ꯁꯤꯁꯤꯗ ꯃꯥꯅ ꯒꯥꯔꯤ ꯀꯨꯝꯃꯛꯄꯗ ꯆꯦꯛ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯀꯃꯥꯟꯗꯣ ꯄꯨꯂꯤꯁꯅꯀꯣ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯤꯒ ꯃꯥꯁꯦ ꯀꯣꯟꯅꯅ ꯐꯥꯔꯕ ꯄꯣꯠꯁꯤꯗꯤ ꯃꯥꯗꯤ ꯀꯩꯅꯣꯕꯨ ꯈꯪꯖꯕ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯐꯣꯔ ꯑꯣꯏꯔꯝꯃꯦꯗꯅ ꯑꯗꯨꯃꯥꯏꯅ ꯐꯥꯔꯒ ꯃꯥꯁꯦ ꯖꯦꯜ ꯂꯩꯔꯕ ꯑꯁ ꯃꯥꯅ ꯍꯥꯏꯌꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯁꯦ ꯌꯥꯝ ꯄꯥꯈꯠꯂꯤ ꯍꯥꯏꯌꯦ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯅꯅꯦ ꯃꯥꯏ ꯅꯨꯄꯥꯗ ꯍꯥꯏꯔꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯁꯦ ꯂꯧꯕꯤꯔꯔꯣꯏꯗ꯭ꯔꯥ ꯅꯪ ꯑꯗꯨꯛ ꯌꯥꯝ ꯇꯧ ꯉꯝꯕ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯗꯕ ꯅꯪꯗꯤ ꯑꯗꯨꯝꯕ ꯀꯔꯕꯥꯔꯗꯣ ꯇꯧꯕꯣꯔꯦꯅ ꯃꯥꯏ ꯅꯨꯄꯥꯅ ꯈꯟꯕꯤꯒꯗ꯭ꯔꯥ ꯑꯩꯁꯦ ꯂꯧꯁꯟꯕꯤꯔꯔꯣꯏꯗ꯭ꯔꯥꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯁꯦ ꯄꯣꯠꯁꯦ ꯐꯥꯔꯃꯤꯅ ꯃꯄꯨ ꯍꯥꯏꯌꯨ ꯀꯗꯥꯏꯗꯩꯅꯣ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯃꯄꯨ ꯍꯥꯏꯌꯣꯅ ꯃꯥꯁꯦ ꯏꯟꯇ꯭ꯔꯣꯒꯦꯁꯟꯗꯁꯨ ꯌꯥꯝ ꯐꯨꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯀꯩꯅꯣꯗꯨꯁꯨ ꯈꯪꯗꯕꯅꯤ나 ꯄꯣꯠꯇꯣ ꯀꯅꯥꯒꯤꯅꯣꯁꯨ ꯃꯨꯟꯅ ꯈꯪꯗꯕꯅꯤ나 ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯣꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨ ꯀꯅꯥꯝꯅ ꯑꯁꯦꯡꯕ ꯉꯥꯡꯉꯤ ꯀꯅꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯇꯧꯗ ꯌꯥꯄꯣꯟꯇꯦꯕ ꯃꯣꯏꯒꯤ ꯃꯊꯧꯗꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯃꯪꯉꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯑꯩ ꯏꯄꯨꯔꯣꯏꯕꯗꯨꯅ ꯑꯩꯁꯦ ꯀꯔꯤ ꯈꯜꯂꯝꯒꯅꯤꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯥ ꯖꯦꯜꯗ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯌꯦ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯪꯁꯦ ꯐꯥꯏꯌꯦꯅ ꯐꯣꯇꯣ ꯈꯕꯔꯗ ꯌꯥꯎꯔꯛꯄ ꯈꯨꯟꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄ
ai pungang ngae ai pungang ngai na mai nupa jana hai ba ko nang aseng bo wari liyo ingonda na aduga nupa jana mana ai bu thajabiyo ai sumain tawbani khobani waiji liredana da mai nupa jana hai ai nang nabu mina di khunda nang nupi na lolon tarongani handang na han boira moi han bada kai chu pharamoi pharoi sum pau khangbo dei toirak padai phari ni nang nupi da mun na hangwana moi sagai na tai le kai nyam hai bajane da mai nupa na ai nupi mapan sung tok te sung chat te ai ga dam pam sumin na ba ai nupi jina karai da kamai kai dau doino sung tau toromoi ma sung tau toromoi ai sabo khangdri na mana mayam da khummi hai ba ko ada nupi jina hai mana thajabi ba nang bu jen dai lok thok na bu ai hotnari eduga ai nang bo dam lok san ni nang ju paisa du gi ni lande ana nupa du na hai na adu ai yam harawe ai nupa du na ai thokla ga ai lok san bi ga ni hai bada na ma hai adu ai na ama khange ba ko jen yam ngakpam na mai nupa na jen da lai ru ba jiti halaga mai nupi na dum lai min nai ba ko jen da ga po chai thin da na ma tau da na unna da na ko ai nupa je lai gren kap da na aduga ai nyam ngai jina mai nupi na jel lai ru ba jiti matam je mai nupa na lok san na ram de ba jel lai ru re ga ni ikai na da na ko adum bang khak jen da lai ba nupi ga nyam ka phowe ba almai na magi wari dum ai yam nungai te dai di yam na nongning bam su yawe ko tribal nupi moi le ram ba jis mai ga hai ai di se mangarak sure jel lai ba ha hai ko ai di ngai ba moi yam lai na ga khan ba do kai nu hai jibo na as moi na por ja khoi to pohalani da na ado khoi na lalani adai di pharaga na moi na nek ba khoi che moi gi pot se moi pharaga na akhoi da pon tawra ani ado pot phare nang chalo ma pu saraga na ai gi ne pot ni na haraga ai na ma pu sarani ado adumai na adum ma pu sabagi tha khara je lai thoni moi na lam pirani lisngang khai pirani moi ek pot pha ba gai dum thoi adum khara le am thok le adu gi adumai na ai di chum lai bagi manga lak sure taru lak sure ga hai ba ko karbar no on ba adai di amma di yam nuksi mans mai ga hai ko si ai jangang sak ilam bane adu maju singmi ne ba ada ko ai gi mahajon ai gi contact to duna pot phare chalo nang boinu chalo nang police chalo na hai ga ai gi yum da ko lupa lam thilakre adu aina ai gi nupa ga isa ga da se sina noi ai tholak ti bok sara mo ko na hai ga ai phajana piram ma sinara me do ai police station chala dum lak pa sine jail da ga ai ko yam lai na ga ngang thore ba ko adai di adu mai ga ju makhan je tawram me adai di ama khakti lai sabi mane ma je lohong siela je haina ba mai no pa ga sahi tariya su sure hai sian ba je adu ma ju am ing tap chara khunggang ji dei ga hen dab ja ne ba ko moi di jen da lai dei je moi ani ne ma se mayum pan ba ji ga lai sabi ji ga adu ga di smai tawre kaino moi mabung je ba yaw ba adu gi yaw ji da moi na mabung ji na phare mabung je ko adu mabung je pha da matang interrogation ja tharak ba da moi na paisa ma mingon dei demand taw ru da gi paisa do ko na pha ba ja ne ba atai tai noi na demand taw ba gai do kana da pi have de si hoi da thammi de yum de chan pi da thammi de inau pa gi adu gi paisa na adu na taw ko da ma che ju manau pa ju ji ki ma chan pi lai sa ju moi mari mung ji gi pulap jen ja changi ne ba ada mai nu pa ji ga sel ji na matam thana ramaga mai ma je jen chang pa ji da nupa du na ai je chen bi gi dra lo bi gi dra jen da lai ro ba lai sa bi ne na ai adu khan ba da ai ngawi hai ba ko ai se nang mateng pang bi yu ai thola kan da ai nupa ka ura phajanam ta wai sa bi yu na ma hai de ba dai mu ma gi ma chi je si ju kwai to ge din chang na pi je yon ja ra ga ma di mai nupa gi chai ching thong ma ma cha gi kai gi ta ga skun tharam ma jang na pi yon bong sien ba adai nung tin jeng phat chang ga nung dang gi chai ching thong do ma ga ma cha gai do to chan tha do ma ga dai mai nupa gi kai gi hona ra mai mung manung sin nan si to mung ba rang jang yon ma thola ta mai na yang wa na hona ja ba ada moi je marang mak ta du moi ma bung du na ne ma ji ki moi gi manau pap yo jina ise nga ta thammu paisa je dei si khulai janga thammu har ga ti adum di logi ba ko almai na taw bu du gi da ma ju phare da na ko ada ma ju ma yang kape ma jam kape smana kapaji ahing da ka jam kape ma ji ma chaning janga ko koi gi jail gi thong je koi gi mayam na loi khang nei da na yo chai mai pa le da na sma khut ka mai tung tho ga ne ma na kapaji ahing da ka ko ma cha ga je ka ro ya ngai te ba aduga mai nu pa duna unna balak pa mai nu pa ju unna song lak te hai ko mai ek pha ba gi kaino ma ja kai thel dei pha ba ni hai ba adoi gi adum unna balak te hai adu kaino moi mi na hai ba da mai nu pa dun lok sal la roi wa loi chana ra ni jen da lai ru ba nu pi adu ai ngon da ju kai khangan da ba moi na bo gi moi gai thabak taw ra ga gai na mai hai kholi na mana
ꯋꯥꯔꯤ ꯇꯧꯋꯦꯕ ꯃꯥꯁꯨ ꯃꯥꯏ ꯅꯨꯄꯥꯅ ꯂꯧꯁꯟꯕꯤꯔꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯀꯞꯆꯕꯗꯣ ꯑꯗꯩ ꯏꯆꯦ ꯅꯣꯏꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯑꯩ ꯅꯨꯄꯥꯁꯦ ꯀꯧꯔꯒ ꯀꯥꯟꯗ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯑꯃꯈꯛ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯤ ꯃꯥꯁꯇꯔ ꯂꯣꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯌꯥꯝ ꯍꯩꯕ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯥꯔꯃꯤ ꯑꯣꯏꯔꯝꯕꯅꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯣ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯃꯆꯥꯅꯨꯄꯥꯁꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯑꯗꯣ ꯃꯥꯁꯤ ꯑꯗꯨꯝ ꯂꯩꯀꯥꯏꯅ ꯃꯥ ꯄꯩꯁꯥ ꯄꯣꯛꯐꯝ ꯈꯣꯠꯐꯝ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯅ ꯏꯖꯠ ꯑꯝꯗꯁꯨ ꯂꯩꯖꯕ ꯅꯨꯄꯤꯁꯦ ꯑꯗ ꯃꯥꯅ ꯀꯝꯄꯨꯇꯔ ꯁꯦꯟꯇꯔ ꯑꯃꯈꯛ ꯀꯝꯄꯨꯇꯔꯒꯤ ꯆꯦ ꯆꯥꯡ ꯅꯝꯊꯣꯛ ꯅꯝꯖꯤꯟ ꯂꯩꯗꯅ ꯑꯗꯨꯒꯤ ꯑꯃ ꯍꯥꯡꯖꯕꯖꯥꯠꯅꯦꯕ ꯍꯥꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯈꯩꯁꯤꯅ ꯗꯤꯃꯥꯟ ꯂꯦꯇꯔꯁꯦ ꯅꯝꯕꯤꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯝ ꯅꯝꯕꯤꯕ ꯑꯗꯨꯗ ꯃꯣꯏ ꯐꯥꯕꯗꯩ ꯃꯊꯪ ꯀꯅꯥꯗ ꯅꯝꯃꯤ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯄꯨꯂꯞ ꯃꯥꯏ ꯀꯝꯄꯨꯇꯔ ꯀꯩ ꯗꯥꯏꯔꯦꯛ ꯃꯥꯏ ꯀꯝꯄꯨꯇꯔꯁꯤꯗ ꯗꯤꯃꯥꯟ ꯂꯦꯇꯔꯒ ꯀꯩꯗꯣ ꯌꯥꯎꯔꯒ ꯐꯥꯔꯦꯗꯅ ꯑꯗꯨꯒꯤ ꯃꯥꯁꯦ ꯖꯦꯜ ꯆꯪꯉꯛꯄꯀꯣ ꯑꯁ ꯃꯥꯅ ꯍꯥꯏꯌꯦ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯃꯣꯏꯅ ꯇꯧꯕꯅꯤ나 ꯆꯦ ꯁꯤꯝꯇ ꯅꯝꯕꯤꯌꯨ ꯈꯣꯠꯂꯣ ꯍꯥꯏꯕꯗ ꯅꯝꯃꯨꯔꯦ ꯑꯗꯣ ꯑꯩ ꯏꯆꯥꯗꯣ ꯑꯩꯗꯤ ꯂꯨꯈꯥꯕꯤ ꯑꯣꯏꯔꯒꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩ ꯏꯆꯥꯗꯨꯁꯨ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯖꯦꯜ ꯂꯩꯁꯦ ꯏꯆꯥꯗꯣ ꯈꯪꯍꯟꯗ꯭ꯔꯤ ꯀꯩꯒꯨꯝꯕ ꯏꯆꯥꯗꯣ ꯈꯪꯉꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯊꯥꯒꯗꯕꯅꯤ ꯑꯗꯣ ꯃꯥꯒꯤ 12 ꯊꯥꯒꯗꯕꯁꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯅꯪ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯦꯅ ꯍꯪꯅꯒꯗꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯖꯦꯜ ꯆꯪꯉꯦ ꯑꯗꯨ ꯏꯆꯥꯗꯨꯗ ꯑꯩꯁꯦ ꯅꯥꯔꯤ ꯅꯣꯏ ꯃꯥꯗꯣ ꯅꯥꯔꯤ ꯅꯪ ꯄꯩꯈꯥ ꯂꯣꯏꯔ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔ ꯊꯝꯃꯦ ꯃꯥ ꯄꯩꯈꯥ ꯂꯣꯏꯔ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯁꯦ ꯖꯦꯜꯗꯩ ꯊꯣꯛꯍꯧꯒꯗꯣꯏꯅꯦ ꯑꯗꯨꯒꯤ ꯀꯟꯅ ꯆꯦꯟꯅꯔꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯈꯩꯅꯗꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯥꯒꯩꯁꯨ ꯈꯪꯍꯟꯗꯅ ꯃꯥꯅ ꯁꯝꯅꯔꯝꯃꯤ ꯈꯣꯠꯂꯝꯃꯦꯅ ꯋꯥꯔꯧꯋꯤ ꯑꯗꯣ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯩ ꯆꯪꯉꯔꯣꯏ ꯏꯄꯥꯝꯗꯁꯨ ꯆꯪꯉꯔꯣꯏ ꯑꯩ ꯁꯤꯗ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑ ꯆꯠꯈ꯭ꯔꯒ ꯑꯩ ꯑꯥꯗ ꯂꯩꯔꯅꯤ ꯑꯩ ꯃꯥꯏꯁꯦ ꯑꯁ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯣꯏꯔꯦ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯣꯏꯔꯦꯅ ꯃꯌꯥꯝꯅ ꯍꯥꯏꯅꯒꯗꯕ ꯑꯁ ꯑꯩ ꯌꯥꯝ ꯏꯀꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏ ꯃꯤ ꯍꯥꯠꯄꯒꯤꯅꯦꯅ ꯃꯣꯏ 5 ꯀꯥ ꯑꯝꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯀꯥꯁꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯣꯏꯗꯤ ꯃꯤ ꯍꯥꯠꯄ ꯅꯨꯄꯤꯈꯩꯅꯤ ꯃꯥꯏ ꯅꯨꯄꯥ ꯍꯥꯠꯄꯒꯤ ꯈꯣꯠꯄꯒꯤ ꯃꯄꯥ ꯍꯥꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯂꯨꯕ ꯃꯤꯁꯤ ꯃꯤꯅ ꯀꯤꯟꯅꯩꯗꯅ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯃꯣꯏ ꯂꯩꯕ ꯀꯥꯁꯦ ꯂꯩꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯃꯣꯏꯁꯤꯗꯤꯅ ꯑꯗ ꯑꯩꯅꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯀꯧꯁꯨ ꯀꯧꯕꯤꯗꯕ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯆꯨꯞꯊꯔꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯨꯖꯤꯟ ꯈꯨꯌꯥꯒꯁꯦ ꯏꯁꯥꯡ ꯁꯥꯡꯉꯒ ꯃꯁꯝ ꯃꯅꯥꯒꯁꯦ ꯃꯣꯠꯂꯒ ꯏꯔꯨꯖꯅꯦꯁꯨ ꯈꯪꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯑꯩꯅ ꯆꯪꯉ ꯈꯨꯖꯤꯟꯒꯁꯦ ꯂꯣꯏ ꯀꯛꯊꯠꯄꯤ ꯃꯁꯝ ꯃꯅꯥꯁꯦ ꯀꯛꯄꯤ ꯑꯗꯩ ꯏꯔꯨꯖꯕꯤ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯁꯥꯠꯄ ꯂꯩꯁꯤ ꯇꯣꯛꯅ ꯐꯖꯅ ꯁꯥꯠꯈ꯭ꯔꯦꯀꯣ ꯑꯗꯩ ꯖꯦꯜ ꯃꯅꯨꯡꯗ ꯈꯥꯡꯖꯦꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯟꯗꯤꯔ ꯃꯆꯥ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯃꯣꯏ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯂꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯑꯁ ꯀꯩꯅꯣꯁꯦ ꯑꯩꯅ ꯁꯦꯡꯖꯦꯡꯒꯤ ꯀꯩꯅꯣꯁꯤꯡ ꯀꯣꯟꯁꯤꯡ ꯂꯥꯏ ꯈꯨꯔꯝꯅꯕꯀꯣ ꯄꯤꯍꯜꯂꯛꯑꯒ ꯑꯩꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯁꯦ ꯍꯦꯛꯑꯒ ꯈꯣꯠꯂ ꯂꯥꯏꯁꯦ ꯐꯖꯅ ꯀꯠꯂꯦ ꯑꯗ ꯑꯩꯅ ꯃꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯛꯂꯛꯄꯁꯤꯗ ꯁꯨꯃꯥꯡ ꯑꯅ ꯁꯦꯡꯗꯣꯛꯑꯒ ꯇꯩꯔꯒ ꯈꯣꯠꯂꯒ ꯂꯣꯏꯅ ꯂꯥꯏꯒ ꯙꯨꯛꯀ ꯊꯥꯅꯩꯕꯀꯣ ꯅꯨꯄꯤꯈꯩꯁꯤꯅ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯀꯩꯅꯣꯁꯤꯗ ꯍꯥꯏꯅꯔꯦꯕ ꯑꯩꯅ ꯖꯦꯜ ꯁꯦꯟꯅꯕ ꯖꯦꯂꯔꯈꯩꯁꯤꯗ ꯁꯥꯔ ꯑꯩꯁꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄꯤꯔ ꯊꯝꯕꯁꯦ ꯃꯣꯏꯁꯦ ꯀꯩꯝ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯀꯩꯝ ꯀꯤꯗꯦ ꯑꯩ ꯃꯣꯏꯒ ꯂꯩꯃꯤꯟꯅꯒꯦ ꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯀꯥ ꯍꯣꯡꯉꯦ ꯃꯣꯏꯗ ꯑꯩ ꯂꯩꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯅꯥꯄꯤꯁꯦ ꯐꯥꯟꯗꯣꯛꯁꯦ ꯑꯗꯨ ꯇꯧꯁꯦ ꯃꯣꯏꯗꯤ ꯁꯨꯃꯥꯡꯁꯦ ꯏꯆꯣꯡ ꯆꯣꯡꯉꯝꯃꯦꯕ ꯑꯗꯣ ꯑꯩꯅꯒ ꯂꯣꯏ ꯐꯥꯟꯗꯣꯛꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯙꯨꯛꯀ ꯀꯠꯇꯅ ꯈꯣꯠꯇꯅ ꯑꯩꯅ ꯃꯣꯏ ꯋꯥꯔꯤꯁꯦ ꯂꯣꯏ ꯍꯪꯉꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯣꯏ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯃꯤ ꯈꯔꯁꯤꯅꯅꯦ ꯃꯣꯏ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕꯗꯒꯤ ꯄꯩꯁꯥꯒꯤ ꯁꯨꯝ ꯇꯧꯅꯔꯒ ꯃꯣꯏꯁꯤꯅ ꯍꯥꯠꯈ꯭ꯔꯕ ꯍꯥꯠꯄꯁꯦ ꯀꯅꯥꯅꯣꯁꯦ ꯈꯪꯗ꯭ꯔꯕ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄꯗꯗꯤ ꯄ꯭ꯔꯨꯐ ꯀꯩꯀꯩꯁꯦ ꯑꯝꯇ ꯐꯪꯗ꯭ꯔꯕꯅꯤꯅꯀꯣ ꯃꯥꯅꯗꯤ ꯈꯪꯉꯦꯕ ꯃꯣꯏꯅ ꯍꯥꯠꯄꯅꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯅ ꯀꯩꯅꯣꯁꯦ ꯃꯣꯏ ꯃꯁꯦꯟ ꯈꯟꯅꯔꯛꯄ ꯀꯥꯟꯗ ꯍꯥꯠꯂꯤꯕ ꯃꯁꯦꯟꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯥꯠꯂꯤꯕ ꯅꯨꯄꯥꯁꯤꯅ ꯑꯃꯗ ꯑꯃꯨꯛ ꯃꯣꯏ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯑꯝꯗ ꯑꯃꯨꯛ ꯉꯁꯤꯐꯥꯎ ꯈꯪꯕꯁꯨ ꯀꯩꯝ ꯉꯝꯗ꯭ꯔꯦꯗꯅ ꯆꯍꯤ 3 ꯐꯥꯔꯕꯁꯦ ꯑꯗꯨ ꯑꯩꯅ ꯍꯥꯠꯄꯅꯦ ꯑꯩꯅ ꯃꯤ ꯅꯦꯛꯑꯒ ꯑꯗꯨꯗꯣ ꯋꯥꯔꯤ ꯁꯥꯕꯒꯤ ꯔꯦꯀꯣꯔꯠꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯊꯥꯔꯛꯑꯕ ꯃꯥꯟꯅꯕꯁꯤꯅꯀꯣ ꯑꯗꯩ ꯃꯥꯁꯤꯅ ꯅꯨꯄꯤꯁꯤꯅ ꯀꯩꯝ ꯈꯪꯖꯟꯅꯗꯕ ꯁꯥꯔꯒꯅꯦ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯂꯨꯈꯥ ꯑꯣꯏꯍꯧꯔꯤꯃꯤ ꯑꯗꯒꯤ ꯃꯗꯨꯒꯤ ꯀꯦꯁꯀꯤ ꯆꯦꯟꯅꯕꯗ ꯋꯥꯈꯤꯕ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯪꯈꯤꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯤꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯋꯥꯕꯗꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯔꯦꯀꯣꯔꯠꯁꯦ ꯊꯥꯔꯛꯄꯗ ꯃꯥꯅ ꯀꯔꯤꯝ ꯈꯪꯗꯕ ꯈꯣꯠꯇꯕ ꯁꯥꯔꯒ ꯌꯥꯝ ꯍꯩꯅ ꯅꯨꯄꯥꯁꯦ ꯀꯧꯔꯒꯀꯣ ꯇꯤꯟꯅꯁꯜꯂꯒꯀꯣ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯑꯗꯨ ꯇꯧ ꯒꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤꯅ ꯍꯦꯛꯇ ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯥꯁꯦ ꯍꯣꯀꯤ ꯏꯁꯇꯤꯛꯅ ꯃꯀꯣꯛꯁꯦ ꯊꯣꯝꯃ ꯍꯥꯠꯄꯅꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯩꯁꯦ ꯃꯤ ꯍꯥꯠꯂꯨꯔꯦꯅ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯅꯨꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯃꯦ ꯑꯩ ꯒꯥꯏꯅ ꯃꯥꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯌꯨ ꯉꯥꯎꯔ ꯂꯩꯕ ꯌꯨ ꯉꯥꯎꯔꯒ ꯑꯗꯨꯝ ꯃꯉꯣꯟꯗ ꯅꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯉꯝꯗꯕꯀꯣ ꯊꯕꯛ ꯁꯨꯔꯨꯔꯦ ꯍꯜꯂꯛꯑꯦ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯗꯕꯁꯦ ꯑꯗꯨꯝ ꯅꯩꯕꯤ
ꯁꯨꯝꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯅꯨꯄꯤꯁꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯍꯦꯛꯇ ꯃꯥꯒꯤ ꯑꯣꯠꯈꯤꯕ ꯅꯩꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯉꯝꯗꯗꯅꯅꯦ ꯊꯥꯡꯒꯣꯟꯅ ꯃꯕꯨꯛꯁꯤꯗ ꯂꯦꯟꯕꯅꯤ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯩꯁꯦ ꯈꯥꯡꯕꯁꯦ ꯉꯝꯗꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯕꯨꯛꯁꯤꯗ ꯊꯥꯡꯒꯣꯟꯁꯤꯅ ꯂꯦꯟꯕꯅꯤ ꯑꯩ ꯑꯅ ꯃꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯁꯥꯟꯇꯤ ꯐꯪꯉꯦ ꯉꯁꯤꯗꯤ ꯍꯣꯏ ꯑꯩ ꯅꯨꯄꯥ ꯍꯥꯠꯄꯩ ꯀꯣꯔꯣꯏꯗꯕ ꯕꯗꯅꯥꯝ ꯑꯃꯗꯤ ꯑꯩ ꯂꯩꯔꯦ ꯑꯗꯨ ꯑꯩ ꯁꯥꯟꯇꯤ ꯐꯪꯉꯦ ꯄꯨꯟꯁꯤꯁꯦ ꯑꯩ ꯖꯦꯟ ꯃꯅꯨꯡꯁꯦ ꯁꯥꯟꯇꯤ ꯐꯪꯉ ꯂꯩꯔꯦ ꯑꯀꯤ ꯑꯈꯪ ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯌꯥꯎꯗꯅꯅ ꯃꯥꯅ ꯋꯥꯔꯤ ꯂꯤꯌꯦꯕ ꯑꯗꯩ ꯑꯃꯅ ꯅꯦꯄꯥꯂꯤꯅꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯡꯖꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯁꯤꯡꯈꯥꯏ ꯍꯥꯏꯌꯦ ꯅꯨꯄꯤꯁꯦꯀꯣ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯨꯁꯦ ꯉꯥꯎꯔ ꯃꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯁꯤꯡꯈꯥꯏꯐꯝꯁꯤꯗ ꯂꯥꯛꯑꯒꯅꯦ ꯄꯩꯁꯥ ꯄꯤꯌꯨ ꯑꯗꯨ ꯇꯧ ꯃꯁꯝ ꯃꯅꯥ ꯐꯣꯏꯗꯅ ꯃꯐꯤ ꯃꯔꯣꯟ ꯆꯤꯡꯗꯅ ꯐꯨꯗꯅ ꯃꯤ ꯃꯃꯥꯡꯁꯦ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯥꯏꯔꯁꯨ ꯈꯣꯡꯒꯣꯏꯅꯗꯅ ꯁꯣꯔꯣꯛꯅꯤ ꯈꯪꯗꯕꯤ ꯑꯃꯅꯤ ꯈꯪꯗꯕꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯩꯕ ꯃꯥꯁꯦ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗꯦꯅ ꯅꯪꯗ ꯍꯥꯠꯂꯒꯦꯅ ꯁꯤꯡꯖꯪꯁꯤꯅ ꯀꯩꯅꯣ ꯃꯤꯒꯤ ꯁꯤꯡꯈꯥꯏꯐꯝꯗ ꯃꯥꯅ ꯁꯤꯡꯈꯥꯏꯔꯤꯉꯩꯗꯅꯦ ꯍꯥꯏꯌꯦꯕ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯅꯪꯗ ꯍꯥꯠꯂꯒꯦꯅ ꯅꯨꯄꯥꯁꯤꯅ ꯁꯤꯡꯖꯪꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯊꯔꯛꯄꯅꯦ ꯍꯥꯏꯕ ꯑꯗꯨ ꯃꯄꯥꯡꯒꯜꯗꯣ ꯁꯣꯜꯂꯃꯤꯅ ꯅꯨꯄꯤꯗꯨ ꯁꯨꯃꯥꯏꯅ ꯏꯟꯕꯗ ꯁꯤꯡꯖꯪꯗꯨꯅ ꯍꯥꯏꯊꯔ ꯃꯊꯟꯇ ꯃꯀꯣꯛꯇ ꯌꯥꯟꯁꯤꯟꯖꯔꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯤꯕꯗꯣ ꯑꯗꯨꯗꯤ ꯃꯤꯅꯗꯤ ꯑꯗꯨꯝ ꯅꯪꯅ ꯍꯥꯠꯂꯤꯃꯤ ꯍꯥꯏꯔꯦꯗꯅꯀோ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯖꯦꯟ ꯆꯪꯉꯛꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯃꯈꯛ ꯖꯦꯟꯗ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯊꯤꯅꯁꯨ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯆꯥꯎꯈꯤꯀꯣ ꯃꯥꯒꯤ ꯏꯔꯥꯡꯁꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯄꯥꯁꯨ ꯁꯤꯐꯥꯏꯅꯤ ꯑꯗꯨꯒ ꯃꯕꯥꯅꯤꯒꯤꯁꯤꯗꯤ ꯑꯁ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯊꯣꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯁꯤꯐꯥꯏꯒꯤ ꯂꯩꯐꯝ ꯑꯩ ꯃꯐꯝ ꯀꯩꯀꯩꯗꯤ ꯑꯝꯇ ꯍꯥꯏꯔꯔꯣꯏꯒꯦ ꯁꯤꯐꯥꯏꯒꯤ ꯃꯣꯏꯒꯤ ꯂꯩꯐꯝꯗ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯉꯩꯗꯁꯨ ꯈꯠꯅꯕꯗ ꯅꯨꯄꯤꯁꯦ ꯀꯣꯏꯔ ꯑꯗꯨꯝ ꯌꯨꯁꯦ ꯉꯥꯎꯔ ꯍꯜꯂ ꯅꯨꯄꯤꯁꯤꯗ ꯅꯩꯕ ꯑꯗꯨꯒꯤ ꯃꯥꯅ ꯅꯣꯡꯃꯩꯁꯤꯅ ꯅꯪ ꯀꯥꯞꯄ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯎꯕꯗ ꯁꯤꯗ ꯈꯦꯠꯂ ꯆꯠꯈꯤꯕ ꯑꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯊꯕꯛ ꯊꯥꯗꯠꯀꯅꯤ ꯈꯣꯠꯀꯅꯤꯅ ꯁꯤꯑꯣꯁꯤꯅ ꯍꯥꯏꯕꯗ ꯃꯥꯅ ꯁꯥ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯃꯥꯁꯨ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯈꯩꯁꯦ ꯂꯣꯏ ꯃꯥꯡ ꯇꯥꯔꯦꯅ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯟꯈꯤꯕ ꯑꯗꯩ ꯑꯃꯨꯛꯅ ꯃꯕꯥꯅꯤꯁꯦ ꯈꯥꯏꯅꯔꯒ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯐꯨꯃꯟꯗꯅ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯐꯨꯃꯟꯗꯅ ꯑꯁ ꯃꯥꯒꯤ ꯈꯨꯐꯨꯁꯤꯅꯅꯦ ꯈꯨꯐꯨꯁꯤꯁꯨ ꯈꯨꯐꯨ ꯑꯃꯒ ꯑꯃꯨꯛ ꯃꯥꯟꯅꯗꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯅꯥꯇꯩ ꯆꯥꯗꯅ ꯐꯨꯕ ꯃꯥꯏ ꯈꯨꯐꯨꯁꯤꯗꯤ ꯍꯦꯛꯇ ꯃꯣꯔꯣꯛꯀꯁꯦ ꯆꯥꯏꯁꯜꯂꯛꯄꯤ ꯑꯗꯩ ꯆꯥꯛ ꯏꯟꯁꯥꯡꯒꯁꯦ ꯍꯦꯛꯇ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯄꯤ ꯇꯨꯝꯃꯤꯉꯩꯗ ꯏꯁꯤꯡ ꯑꯁꯥꯕꯒꯁꯦ ꯍꯩꯖꯤꯜꯂꯛꯄꯤ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯃꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯤꯊꯣꯛꯄ ꯌꯥꯗꯕ ꯋꯥꯔꯤꯐꯧ ꯌꯥꯎꯋꯦꯕ ꯃꯥꯒꯤ ꯈꯨꯅꯩꯁꯤꯅꯀꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯀꯩꯅꯣꯗꯒꯁꯦ ꯌꯥꯝ ꯊꯤꯅ ꯅꯩꯕꯤꯕ ꯂꯩꯗꯅ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯃꯥꯅ ꯈꯥꯡꯉꯝꯃꯟꯗꯗꯅ ꯑꯍꯤꯡꯁꯦ ꯃꯌꯨꯝꯗ ꯆꯦꯟꯕꯗ ꯅꯨꯄꯥꯁꯤꯅ ꯈꯕꯔꯗ ꯍꯥꯞꯄꯛꯑꯕ ꯁꯅꯥ ꯂꯨꯄꯥ ꯁꯨꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯥꯁꯦ ꯃꯄꯥꯝꯗꯅ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯁꯥꯎꯅꯤꯡꯗꯅ ꯈꯕꯔꯁꯤꯗ ꯑꯃꯨꯛ ꯁꯦꯡꯗꯣꯛꯑꯦꯌꯦꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯑꯝꯇ ꯄꯨꯕ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤꯅ ꯑꯗꯨꯃꯥꯏꯅ ꯋꯥꯊꯣꯛꯁꯦ ꯍꯟꯖꯟ ꯊꯣꯛꯄ ꯑꯗ ꯃꯥꯒꯤ ꯀꯩꯅꯣ ꯃꯕꯨꯡꯁꯤꯅ ꯃꯥꯁꯦ ꯐꯨꯔꯨꯕꯖꯥꯠꯅꯤ ꯆꯠꯂꯒ ꯑꯩ ꯏꯆꯟꯅꯨꯄꯤꯅ ꯀꯗꯥꯏꯗ ꯁꯅꯥ ꯄꯨꯔꯛꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥꯅ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯕꯥꯅꯤꯁꯦ ꯃꯆꯥꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅꯅꯦ ꯅꯨꯄꯥꯁꯤ나 ꯂꯥꯛꯑꯒ ꯑꯃꯨꯛꯁꯨꯅꯦ ꯀꯞꯇꯅ ꯑꯩ ꯍꯟꯖꯟꯅꯖꯒꯦꯅ ꯑꯗꯨꯝꯁꯨ ꯂꯥꯛꯇꯣꯏꯕ ꯑꯗꯩ ꯃꯥꯁꯨꯅꯦ ꯁꯨꯝ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯃꯆꯥꯈꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤꯃꯤ ꯑꯗꯩ ꯃꯣꯏꯅ ꯂꯩꯔꯤꯕ ꯁꯤꯐꯥꯏꯒꯤ ꯀ꯭ꯋꯥꯇꯔꯗꯨꯗꯁꯨ ꯗꯨꯀꯥꯟ ꯐꯝꯖꯥꯅꯦꯕ ꯑꯗ ꯃꯥꯏ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯂꯧꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝ ꯊꯤꯒꯠꯀꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯌꯨꯝꯁꯦ ꯀꯥꯏꯕꯁꯨ ꯍꯦꯛ ꯌꯥꯗꯕ ꯑꯃꯨꯛ ꯍꯟꯖꯟꯅꯕ ꯗ ꯃꯕꯨꯡꯁꯤꯅ ꯐꯨꯔꯨꯕꯩꯒꯅꯦ ꯍꯥꯠꯀꯅꯤ ꯑꯩꯅ ꯃꯥ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯤꯉꯣꯟꯗꯒꯁꯦ ꯄꯥꯎ ꯆꯦꯜꯂꯛꯄ ꯑꯗ ꯃꯕꯨꯡꯁꯦ ꯀꯤꯗꯅꯅꯦ ꯌꯨꯒ ꯉꯥꯎꯔ ꯑꯩꯗꯤ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯃꯤ ꯑꯗꯨꯅ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ ꯃꯥꯅ ꯍꯥꯠꯈ꯭ꯔꯅꯤ ꯑꯩꯗꯤ ꯀꯥꯏꯅꯒ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯑꯁ ꯑꯩꯒꯤꯗꯃꯛꯇ ꯏꯕꯨꯡꯁꯦ ꯍꯥꯠꯈ꯭ꯔꯗꯤꯅ ꯑꯗꯩ ꯃꯅꯝꯃꯗꯅꯒ ꯀꯞꯄꯒ ꯑꯩ ꯂꯨꯈꯥ ꯑꯣꯏꯍꯧꯔꯅꯤ ꯅꯕꯨꯡꯁꯦ ꯅꯪ ꯅꯨꯄꯥꯅ ꯍꯥꯠꯈ꯭ꯔꯗꯤ ꯀ ꯍꯥꯏꯕꯁꯤꯗꯅꯦ ꯁꯤꯔꯁꯨ ꯑꯩ ꯁꯤꯖꯈ꯭ꯔꯖꯅꯨꯗ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯥꯟꯅ ꯑꯃꯨꯛ ꯍꯟꯖꯟꯅꯔꯦꯗꯅꯀꯣ ꯑꯗꯨꯗ ꯃꯥꯅ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯅꯥꯁꯨ ꯄꯨꯗꯅ ꯅꯪꯅ ꯑꯩ ꯁꯅꯥ ꯄꯨꯔ ꯆꯠꯂꯦ ꯍꯥꯏꯗꯤꯒ ꯍꯥꯏꯕꯗ ꯃꯕꯨꯡꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯄꯪ ꯅꯪꯅ ꯁꯅꯥ ꯄꯨꯔ ꯆꯠꯈꯤ ꯍꯥꯏꯔꯗꯤ ꯅꯣꯏ ꯅꯄꯥꯝꯅ ꯁꯅꯥꯗꯨ ꯁꯤꯡꯉꯛꯑꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣꯒ ꯍꯥꯏꯌꯦ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯉꯛꯑꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯈꯔ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯐꯨꯃꯟꯕꯒꯤ ꯈꯥꯏꯅꯕꯁꯤꯗꯅꯦ ꯃꯥꯁꯦ ꯌꯨ ꯊꯛꯇ꯭ꯔꯒꯅ ꯃꯥꯏ ꯗ꯭ꯌꯨꯇꯤ ꯆꯠꯆꯈꯤꯕ ꯍꯜꯂꯛꯑꯒ ꯌꯨ ꯐꯨꯜ ꯉꯥꯎꯔ ꯍꯜꯂꯛꯑꯒ ꯑꯍꯤꯡꯁꯤꯅꯦꯕꯀꯣ ꯍꯜꯂꯛꯑꯒ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦꯅ ꯑꯗꯨꯝ ꯃꯥꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯉꯥꯛꯇꯪꯒ ꯑꯣꯏꯔꯣꯏꯅꯣ ꯑꯌꯨꯛꯇꯩ ꯊꯕꯛ ꯃꯌꯥꯝ ꯋꯥꯈꯠꯂꯛꯄꯩ ꯇꯨꯝꯃꯨꯔꯦꯗꯅꯀꯣ ꯑꯗꯨꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯜꯂꯛꯑꯒ ꯍꯦꯛꯇ ꯅꯩꯕ ꯌꯥꯕ ꯅꯩꯔꯝꯃꯒ ꯅꯨꯄꯥꯁꯤꯗꯤ ꯇꯨꯝꯈ꯭ꯔꯅꯤꯗꯅ ꯃꯥꯅ ꯇꯨꯝꯕ ꯌꯥꯎꯗꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯖꯥꯠꯅꯤ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯕꯨꯗꯤ ꯑꯩ ꯆꯠꯂꯒꯦꯅ ꯑꯃꯨꯛꯁꯨ ꯃꯄꯥꯝ ꯆꯠꯂꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯅꯅꯦ ꯁꯟꯗꯣꯔꯛꯑꯕ ꯃꯤꯉꯣꯟꯗ ꯅꯨꯄꯥ ꯑꯃꯒ ꯇꯨꯃꯤꯟꯅꯔꯝꯕꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯐꯥꯕꯗꯩ ꯆꯦꯟꯈꯤꯃꯦꯅ ꯍꯥꯏꯕꯤꯔꯛꯑꯕ ꯍꯦꯛꯇ ꯃꯥꯁꯦ ꯉꯛꯈ꯭ꯔꯕ ꯀꯣꯏꯕꯅ ꯃꯥꯅ ꯀꯣꯏꯕ
ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯃꯛ ꯍꯥꯏꯕꯅ ꯃꯥꯁꯦ ꯍꯦꯛꯇ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯑꯕꯀꯣ ꯏꯁ ꯅꯪꯁꯤꯗꯤꯅ ꯑꯗꯩ ꯈꯜꯂꯒꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯆꯥꯈꯩ ꯈꯜꯂ ꯍꯟꯖꯟꯅꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯑꯃꯨꯛ ꯈꯥꯏꯅ ꯑꯃꯨꯛ ꯍꯟꯖꯟꯅꯁꯤ ꯌꯥꯝ ꯇꯧꯔꯦꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯍꯟꯖꯟꯅꯔꯦ ꯑꯃꯨꯛ ꯑꯗꯨꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯀ꯭ꯋꯥꯇꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯟ ꯇꯥꯕꯁꯤꯒꯤ ꯖꯒꯥꯒꯁꯨ ꯊꯪꯅꯕꯖꯥꯠꯅꯦꯕ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯍꯜꯂꯛꯑ ꯂꯩꯕꯅꯦ ꯍꯥꯏꯀꯣ ꯏꯅꯝꯃꯅ ꯃꯥꯒ ꯑꯗꯨꯝ ꯂꯣꯏꯅꯩ ꯍꯥꯏ ꯑꯗꯨꯒꯤ ꯂꯣꯏꯅꯕ ꯅꯨꯄꯤꯁꯦ ꯑꯁ ꯏꯅꯝꯃ ꯑꯩ ꯁꯤꯐꯥꯏ ꯑꯃ ꯀꯣꯏꯔꯦ ꯑꯩꯈꯣꯏ ꯁꯥꯏ ꯎꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯍꯥꯏꯔꯝꯃ ꯍꯦꯛ ꯆꯠꯄ ꯃꯉꯣꯟꯗ ꯍꯣ ꯅꯧꯁꯣꯟ ꯑꯗꯩ ꯑꯁ 이놈아도 ꯄꯩꯁꯥ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯇꯣꯂꯣꯞ ꯐꯪꯉꯦꯅꯒ ꯃꯉꯣꯟꯗ ꯍꯦꯛ ꯄꯩꯁꯥ ꯎꯠꯄ ꯑꯗꯩ ꯄꯣꯠ ꯆꯩ ꯃꯉꯣꯟꯗ ꯁꯣꯠꯄꯒꯁꯦ ꯍꯦꯛ ꯄꯤꯊꯣꯛꯄ ꯑꯗꯩ ꯑꯁ 이놈아 ꯑꯩꯈꯣꯏ ꯁꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯀꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯁꯥꯏ ꯀꯥꯏꯅ ꯑꯗꯨꯝ ꯃꯥꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯥꯕꯀꯣ ꯃꯥꯗꯤ ꯀꯔꯤꯝ ꯈꯟꯗꯕ ꯑꯗꯩ ꯀꯩꯅꯣꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯌꯨ ꯉꯥꯎꯔꯀꯥꯟꯗꯀꯣ ꯅꯪꯕꯨꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯨ ꯍꯥꯏꯔꯛꯄꯁꯦ ꯃꯥꯁꯦ ꯄꯨꯡꯉꯛꯉꯛꯑꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯑꯗ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯟꯗꯛꯇꯤ ꯁꯨꯛꯂꯥꯜꯂꯅꯨ ꯑꯩ ꯃꯥ ꯂꯧꯔꯗꯝꯃꯤ ꯑꯗꯨꯒꯥꯏꯅ ꯌꯨ ꯉꯥꯎꯔ ꯄꯨꯡꯉꯥꯡ ꯉꯥꯡꯊꯣꯔꯛꯄ ꯑꯗꯩ ꯃꯥꯁꯦ ꯇꯨꯝꯈ꯭ꯔꯦꯀꯣ ꯃꯥꯅ ꯐꯣꯟꯁꯦ ꯆꯦꯛ ꯇꯧꯕ ꯀꯥꯟꯁꯤꯗꯅꯦ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯌꯥꯎꯔꯝꯃꯕ ꯅꯨꯄꯤꯁꯤꯒꯤ ꯐꯣꯟꯗ ꯃꯥꯁꯦ ꯄꯨꯡꯉꯛꯉꯛꯑꯕ ꯁꯥꯎꯅꯤꯡꯕꯗ ꯃꯥꯁꯦ ꯂꯣꯏꯔꯦꯀꯣ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯥꯁꯦ ꯏꯁ ꯑꯁꯨꯛ ꯇꯧ ꯉꯝꯕ ꯃꯥꯅ ꯂꯣꯟꯅ ꯀꯣꯏꯒꯦꯁꯨ ꯀꯣꯏꯌꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔ ꯑꯩ ꯅꯨꯄꯥ ꯎꯅꯆꯧꯈꯤꯒꯦ ꯍꯥꯏꯕ ꯑꯩ ꯅꯨꯄꯥꯅ ꯄꯩꯁꯥ ꯄꯤꯔꯛꯑꯦ ꯍꯥꯏꯕ ꯑꯩ ꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩ ꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕꯗꯨꯒ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯝꯕꯅ ꯃꯊꯥꯏꯁꯦ ꯆꯥꯕꯀꯣ ꯑꯗꯩ ꯃꯥꯅ ꯃꯤꯈꯩꯅ ꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯎꯄꯨ ꯑꯥꯏꯔꯟ ꯒꯣꯗ꯭ꯔꯦꯖ ꯁꯥꯕ ꯀꯩꯅꯣ ꯑꯃꯗ ꯗꯨꯀꯥꯟ ꯑꯃꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯎꯅꯩ ꯅꯪ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯒꯅ ꯍꯥꯏꯕꯗꯒꯤ ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯆꯠꯂ ꯃꯥꯁꯤꯅ ꯀꯞꯄꯒ ꯑꯥꯏꯔꯟ ꯒꯣꯗ꯭ꯔꯦꯖꯀꯤ ꯃꯐꯝꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏꯁꯦ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯌꯦꯕ ꯂꯥꯛꯇꯦ ꯈꯪꯗꯦ ꯏꯇꯩꯃꯅꯦ ꯃꯥꯅ ꯀꯞꯄꯒ ꯅꯣꯏ ꯇꯧꯅꯨ ꯑꯗꯨꯗꯨꯅ ꯃꯥꯅ ꯀꯞꯇꯅ ꯍꯥꯏꯕꯗ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯑꯦꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯣꯏ ꯁꯤꯗ ꯑꯗꯨꯝ ꯄꯣꯔꯛꯇꯅ ꯃꯣꯏ ꯑꯅꯤꯗꯤ ꯂꯧꯅ ꯂꯩꯅꯕꯗꯧ ꯇꯧꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯝꯕꯅ ꯍꯥꯏꯕꯗꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯣꯏ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯍꯟꯈꯤꯅꯤ ꯊꯛꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯝ ꯑꯅ ꯍꯥꯏꯕꯗꯒꯤ ꯑꯁ ꯃꯥꯁꯦ ꯈꯣꯡꯅ ꯀꯞꯄꯕ ꯑꯗꯩ ꯃꯇꯨꯡ ꯏꯇꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯃꯑꯣꯡꯁꯦ ꯑꯩ ꯃꯇꯨꯡ ꯎꯅꯍꯜꯂꯔꯣꯏ ꯏꯇꯩꯃꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯃꯁꯨ ꯑꯃꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯎꯅꯍꯟꯗ꯭ꯔꯦꯗꯅ ꯈꯜꯂꯒ ꯑꯃꯨꯛ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯎꯅꯔꯦ ꯅꯪ ꯄꯥꯎꯁꯦ ꯄꯤꯔꯛꯑꯕ ꯑꯗꯨꯁꯨ ꯃꯥꯅ ꯆꯠꯂꯒ ꯃꯃꯥꯟꯅꯕꯒꯤ ꯃꯄꯥꯗꯨꯗ ꯀꯞꯇꯅ ꯃꯃꯥꯟꯅꯕꯁꯤ ꯂꯩꯔꯝꯗꯦ ꯍꯥꯏ ꯃꯄꯥ ꯂꯩꯔꯝꯃꯦ ꯍꯥꯏ ꯀꯞꯇꯅ ꯍꯥꯏꯖꯕꯗꯒꯤ ꯃꯄꯥꯁꯤꯅ ꯏꯆꯦꯅꯤ ꯑꯩꯈꯣꯏ ꯏꯆꯦꯅꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯦ ꯏꯆꯦꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯄꯨꯊꯣꯔꯛꯄꯅꯦꯅ ꯃꯣꯏꯗꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯈꯛ ꯆꯪꯕ ꯍꯧꯔꯛꯏꯕ ꯖꯥꯠꯅꯦꯕ ꯍꯧꯔꯛꯇ ꯉꯥꯏꯕ ꯆꯥꯛꯀ ꯀꯧꯗꯅ ꯏꯆꯦꯁꯦ ꯀꯩꯅꯣꯝꯇ ꯄꯤꯖꯒꯦꯅ ꯄꯥꯕꯨꯡ ꯇꯧꯕꯅꯦ ꯀꯥꯏꯅ ꯃꯣꯏꯈꯩ ꯇꯧꯔꯤꯗꯣ ꯑꯣꯛꯇꯕꯤ ꯑꯣꯏꯔꯦ ꯍꯌꯦꯡꯈꯩꯗꯤ ꯈꯪꯅꯤ ꯃꯥ ꯁꯤꯗ ꯆꯪꯉꯛꯁꯅꯨ ꯅꯨꯄꯤꯁꯨ ꯈꯪꯅꯤ ꯅꯨꯄꯥꯁꯨ ꯈꯪꯅꯤꯅ ꯍꯥꯏꯔꯒ ꯑꯗꯩ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯍꯜꯂꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯅ ꯇꯧꯔꯒ ꯃꯄꯥꯁꯤꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯑꯒ ꯁꯨꯃꯥꯏꯅ ꯃꯤ ꯅꯨꯄꯤꯗꯨꯅ ꯂꯥꯛꯑ ꯁꯨꯃꯥꯏꯅ ꯇꯧꯏ ꯄꯨꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤꯗꯨꯕꯨ ꯁꯤꯗ ꯄꯨꯁꯟꯕ ꯏꯃꯨꯡꯁꯦ ꯃꯥꯡꯊꯣꯛꯄꯅ ꯆꯠꯂꯣ ꯃꯤꯒꯤ ꯅꯨꯄꯤꯗꯣ ꯂꯥꯜꯂꯦ ꯍꯥꯏꯁꯣꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯈꯨꯏꯔꯝꯃꯝꯃꯦ ꯍꯥꯏꯌꯦꯕ ꯏꯇꯩꯃ ꯑꯩ ꯍꯌꯦꯡꯈꯩꯗꯤ ꯀꯩꯅꯣ ꯇꯧꯖꯔꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯣꯡꯃꯁꯤꯅ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯈꯔ ꯁꯣꯡꯕ ꯁꯨꯛꯄ ꯖꯒꯥ ꯑꯝꯗ ꯎꯅꯕꯗꯒꯤ ꯃꯤꯅ ꯐꯥꯗꯣꯏ ꯇꯥꯟꯅꯕꯗ ꯆꯦꯟꯈ꯭ꯔꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯃꯥꯏ ꯅꯨꯄꯥ ꯍꯥꯠꯇꯣꯏꯕ ꯅꯨꯃꯤꯠꯀꯤ ꯊꯧꯗꯣꯛꯁꯦ ꯑꯗ ꯆꯦꯟꯈꯤꯕꯁꯤꯗ ꯃꯌꯥꯝꯅ ꯀꯩꯅꯥ ꯀꯠꯂꯅꯤ ꯍꯜꯂꯛꯄꯁꯦ ꯉꯥꯏꯅꯔꯕ ꯑꯗꯒꯤꯗꯤ ꯍꯜꯂꯛꯑꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯌꯣꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗ ꯃꯥꯅ ꯃꯥꯏ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯑꯩ ꯏꯆꯥꯈꯩꯒꯤ ꯈꯜ ꯑꯝꯇꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯅꯣꯏꯅ ꯀꯩꯅꯥ ꯀꯠꯂꯗꯤ ꯅꯨꯄꯤꯁꯦ ꯂꯩꯁꯜꯂꯛꯑꯒꯗꯤ ꯑꯩ ꯏꯃꯨꯡꯁꯦ ꯂꯣꯏ ꯀꯥꯏꯔꯅꯤ ꯑꯗꯨꯅ ꯅꯣꯏ ꯑꯝꯇꯗꯤ ꯌꯦꯡꯕꯤꯌꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯉꯥꯡꯅꯅꯤ ꯅꯪ ꯅꯨꯄꯥ ꯐꯠꯇꯕꯁꯦ ꯅꯪ ꯀꯜꯂꯤꯅꯦ ꯍꯌꯦꯡꯈꯩꯗꯤ ꯅꯪ ꯀꯩꯅꯣꯝ ꯇꯧꯕꯗ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣꯅ ꯃꯌꯥꯝꯁꯤꯅꯒ ꯁꯥꯎꯔꯝꯃꯒ ꯅꯨꯄꯥ ꯐꯠꯇꯕꯗꯣ ꯀꯜꯂꯦꯅ ꯆꯠꯀꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯄꯨꯊꯣꯛꯎ ꯅꯨꯄꯤꯗꯣ ꯃꯕꯥꯏꯅ ꯆꯠꯃꯤꯟꯅꯈ꯭ꯔꯃꯦꯅ ꯃꯌꯥꯝ ꯊꯣꯝꯖꯜꯂꯛꯄꯒꯤ ꯑꯍꯥꯟꯕ ꯉꯜꯂꯤꯉꯩꯒꯤꯁꯦ ꯗ ꯃꯥꯅ ꯀꯣꯏꯊꯤ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯃꯥꯁꯦ ꯉꯥꯎꯈꯤꯗꯅꯅꯦ ꯑꯗꯨꯒ ꯃꯥꯏ ꯃꯃꯥꯁꯤꯅꯅꯦ ꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯐꯣꯟ ꯈꯨꯇꯧꯁꯦ ꯃꯈꯣꯟꯒꯁꯦ ꯅꯦꯛꯑꯒ ꯀꯩꯅꯣꯝ ꯇꯧꯔꯒꯅꯦ ꯇꯧꯁꯦ ꯃꯃꯥꯁꯤꯅ ꯏꯕꯦꯝꯃ ꯅꯪ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯅꯪ ꯌꯨꯝꯗ ꯂꯥꯛꯎ ꯆꯠꯈ꯭ꯔꯅꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯣꯛꯇꯣꯗꯣ ꯑꯩꯈꯣꯏꯔꯣꯝꯒꯤ ꯑꯣꯛꯇꯣ ꯇꯣꯡꯉꯣ ꯏꯃꯥ ꯑꯩ ꯌꯥꯅꯤ ꯑꯩꯅ ꯍꯣꯔꯦꯟ ꯃꯣꯏꯗ ꯂꯩꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯑꯩ ꯅꯨꯄꯥꯁꯦ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤꯅ ꯃꯥꯕꯨ ꯐꯅꯌꯥꯝ ꯊꯤꯅ ꯐꯨꯔꯁꯨ ꯑꯣꯠꯂꯁꯨ ꯅꯩꯔꯁꯨ ꯃꯥꯏ ꯅꯨꯄꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯔꯤꯃꯤꯅ ꯏꯃꯥ ꯑꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯁꯦ ꯍꯟꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯣꯠꯁꯤꯟꯖꯔꯦ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯆꯠꯍꯟꯈ꯭ꯔꯦꯗꯅ ꯑꯗꯩ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅ ꯑꯍꯤꯡꯁꯤda ꯑꯩꯒ ꯃꯥꯒ ꯀꯩꯅꯥ ꯀꯠꯀꯗꯕꯗꯨꯕꯨ ꯅꯪꯅ ꯀꯩꯗꯧꯕꯩ ꯑꯩ ꯀꯟꯕꯤꯔꯤꯅꯣ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯑꯩ ꯀꯟꯕꯤꯔꯤꯅꯣ ꯑꯩꯒ ꯃꯥꯒ ꯀꯩꯅꯥ ꯀꯠꯀꯗꯕꯗꯨꯕꯣ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯃꯁꯛꯁꯨ ꯃꯥꯅ ꯐꯖꯩ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯀꯥꯏꯅ ꯌꯥꯝꯅ ꯀꯔꯦꯝꯕ ꯊꯥꯏꯅꯕ ꯋꯥꯉꯥꯡꯒꯁꯦ ꯉꯥꯡꯉꯒ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯐꯨꯔꯕꯖꯥꯠꯅꯤ ꯍꯦꯛꯇ ꯐꯨꯕ ꯌꯥꯗꯕ ꯖꯒꯥꯒꯁꯦ ꯐꯨꯗꯅ ꯑꯗꯩ ꯃꯐꯝ ꯐꯤꯔꯣꯟ ꯃꯊꯣꯡ ꯈꯪꯗꯒꯩ ꯀꯥꯁꯦ ꯊꯣꯡ ꯂꯣꯝꯖꯜꯂ ꯐꯨꯗꯅ ꯇꯧꯔꯒꯅꯦ ꯅꯪ ꯆꯠꯈꯣ
ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯃꯣꯏꯅ ꯀꯩꯅꯥ ꯀꯠꯂꯅꯤ ꯍꯥꯏꯗꯣ ꯀꯠꯆꯔꯖꯅꯨ ꯆꯠꯂꯣ ꯅꯪ naga inthooga nupasidi tumgrabako numitse nongse ta khak rauje tawraga mana mapansida moi gari msasida phammaga ne setsida ko maji lei haiba changbaji kidana maje mai macha ani lei boarding da loi leiba aduga majina hekta gari jida phammaga maje nongse am kanna khak lau tawi hai adugi tawbasida mana koigi gari jida phamma leibasida maje mathang mathang ningjangakpa mangonda nongmaina kapkiba aduda palamadi ma adum sira doineba adai sana hura leli mu haibirapa adai nupanga tuminarambadagi aina phage tawdai siengi mi mu haibiba adumaina adai maga hek luna loinariba nupidu amsu koisalamba mathang adai mangonda nupi na mana koire aduga mangonda nupa koina badnamje pibiba man kwaidai khangamdabase mangonda badnamje pibiba nang nupa koi na adai mana pochai jati aga yonjabje loimo ko khaibiba dukan pham yaroina mu thongje numitani kunni lonba sempot mayamje loino mangba migi pura thadaba deli collection gi adai phamda yadamina khanem dana phamba adamain tawdana mapam dam sat magi yumbanje mathong rang khangdabdo adai mabung jinaga ma aidi halada ha khani managa na kappa dai manam madunaga ai nupa jina bungje hat khrade aidi lu khaw rone ga ta mayamje loina ningsanga maje hekta khangbaje ngamaktadana ne maje changi hai mungjida ko yam thongna phana changi hai maje aduga maje ne tane thang sang jina mai nupa je yan bane hai ba nungai na mai nupa tuminga jida iji chonga mai da chongi hai aduga mai nupa jina makhutse mai haigal lei hai ko haigalak pajida ma na thang je pharak pai tare ne aduga mai nupa je mami cha pe pang thoga tumam badagi ko smai na lai smai yengge hai ba I ni khanga smai thang je pharak pado ada ma no ina ma hat ki batare na amko juma na yanjal laba adu dai ma je chen thore hai ko ma je tawbom khangdana ngaktang je tawbom khangdana ma je moi activa jida ma phamma lei hai ba ngaktang ngaudana nong jam kana chuba jida ko adai ma jina magi smai na sat ki mingjen je gari mcha ji gi sida mai ma saksi ubada man hai ko jiki nupi je phaju phajai wang chaw ma chamana ga je sang mara simagun jam leiba mana hai numisida aina aigi gari mcha ji sat ki glass sida uba aigi saksi kayam phajai hai mana ai je khup jamne adu numita aina phaja baje na adu ma je ektam mai no pa je thola ma je happy tare na chele hai no mar sa ma je ngau na phaina ne chen bajida police tam chen jan tawraga ma je ainu pahalame ainu ta kan biu tawraga I yo na yo normal sta ko ma chen jan le hai ba ma je duga ma gi ma na ra police ma hai re ba lokap ta ahing lai ba hai kana na chu pam na na te na ada ma na hai ra pada adugi numit ki lokap ta le ki ba ahing do adumuk nungai na igi punsi da santi oina tumgi ba ahing yaudri na asai gi ainu pa na phurakani adu tawrakani ma na kai tawrakani hai ba gi ake khangje leitana nungai na tumbado adai ma na mu hai hoi ai la le ai puroi ba gi pa punsi gi ko roi aina tawgi ba thabak to asumba na te aran bani adu ai nai mandana ai thawdok se thokki bani ana ma na yam ti na ma ji kappe ba ko dai ma na ngon da hai mai ma cha nu pi do aina thokanda aina amta thengna biru so aduga noi ma na nang da swala ga kappaga le hawi nang na ma bu warau ganu haide I ma khangba ngamanda dana khandau dan thokki bane na haide I na amta ti ai sa no pi do tam pi so ma na ai je warau ramani na yam kappaga ingon da ma na yam chinai ba ko ado aina lei ngai manungda khogi moi je kaino NSA ta ba UTP ta ba na lei ba moi je NSA ta ba jina sahi ma direct lei doi ba UTP ga haji di sahi phada bi do aduga adumaina tawnai aduga NSA ta ba ga jidi tham da ni ra ka unna bai matam pi ba mai mari mata lak pa je aduga UTP ga jidi hapta am da humlak pi ni thau ka ba yum sa kai se irai je mai mi la ga unnai ba ko acha thak ka je punara ka doi ni mai mi ga jina aduga adugi lak pa jida masam pi jila aina lai ngai da as mamam cha je khoi gi mi unabam je mana kaino je mukhai ba yoli yot amam je ado mam cha je mai makhut se ting thok na ra ko ma cha dun ju kolak ba yot marak yot china di khari mi dan ko ado ma ban je ko na ra kap khi ba da as hekta hek laun jailer nupi senari ba adagi nupi ma ma senai ba police nupi ko adai akhoi bandi gai jo khoi jo somdai thola ga khoi ni yeng ba da loi ui ba mayam je loi kap nei kap ta bam ta yaw de ma ban gi ma taw je thadok na da da ne ta mam cha je mai taw gi ba yam nungai te mam cha gi maong je adamai na makhan jida jen jida moi je lai de ba ko adai di ama khakti ma je wa seng ba yaw ba nupi ni ma lai chabi ni yang kui de hai ma ma sa gi kaino class 9 na da yaw pa ni hai ba ko ma di loi khange wei training nung ning
ꯃꯥꯅꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯂꯤꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯑꯗꯨꯒꯤ ꯃꯤꯗꯣ ꯇꯋꯥꯔ ꯌꯨꯡꯕꯩ ꯄꯩꯁꯥ ꯃꯌꯥꯝ ꯂꯧꯁꯜꯂꯒ ꯑꯗꯨꯒꯤ ꯈꯕꯔꯗꯒ ꯌꯥꯎꯔꯛꯄ ꯅꯨꯄꯥ ꯅꯨꯡꯅ ꯃꯀꯣꯛꯇ ꯊꯣꯝꯃ ꯍꯥꯠꯂꯝꯃꯦꯒ ꯇꯧꯕꯗꯣ ꯑꯩꯅ ꯍꯥꯠꯄꯅꯦ ꯃꯀꯣꯛꯇꯨꯗꯩꯅꯀꯣ ꯊꯣꯝꯕꯅꯦ ꯍꯟꯖꯟ ꯒꯥꯏꯅ ꯃꯥꯅꯗꯤ ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯀꯣ ꯑꯗꯩ ꯑꯗꯨ ꯅꯨꯄꯥꯗꯣ ꯑꯩꯅ ꯀꯥꯞꯄꯅꯦ ꯒꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯈꯩꯗꯤ ꯈꯨꯠꯂꯥꯏ ꯄꯨꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯕꯅꯤꯅ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤꯕ ꯕꯣꯝꯗꯣ ꯑꯩꯅ ꯂꯪꯁꯤꯟꯕꯅꯤ ꯀꯥꯏꯅ ꯃꯥꯁꯦ ꯂꯣꯏꯅꯃꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯕꯣꯝ ꯂꯪꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏ ꯐꯪꯉꯦꯕꯀꯣ ꯃꯥꯗꯤ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯀꯨꯏꯅ ꯍꯧꯖꯤꯛ ꯌꯥꯎꯔꯛꯄꯗꯒꯤ ꯃꯥꯁꯦ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯂꯤꯔꯦꯕ ꯃꯥꯁꯦ ꯃꯁꯥꯒꯤ ꯑꯅꯥꯕꯗꯒꯤ ꯂꯥꯏꯌꯦꯡꯗꯕ ꯌꯥꯗꯕꯒꯤ ꯁꯔꯦꯟꯗꯔ ꯇꯧꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯔꯦꯟꯗꯔꯃꯛꯇꯤ ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯐꯥꯍꯜꯂꯒ ꯑꯗꯨꯝ ꯀꯣ ꯃꯥꯁꯦ ꯂꯥꯏꯌꯦꯡꯕꯒꯤ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯥꯅ ꯂꯤꯕ ꯋꯥꯔꯤꯁꯦ ꯑꯉꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯌꯦ ꯇ꯭ꯔꯤꯄꯨꯔꯥꯁꯤꯗ ꯃꯣꯏꯅ ꯂꯩꯕꯁꯤꯗ ꯄꯨꯂꯤꯁꯅ ꯃꯣꯏꯁꯦ ꯇꯥꯟꯅꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤꯗꯅꯦ ꯕꯥꯔꯥꯛ ꯇꯨꯔꯦꯟ ꯍꯥꯏꯁꯦ ꯆꯥꯎꯈ꯭ꯔꯕꯅꯤꯗꯅ ꯃꯊꯛꯁꯤꯗ ꯎ ꯋꯥ ꯑꯃꯈꯛꯇꯪꯗ ꯃꯣꯏꯁꯦ ꯋꯥꯁꯦ ꯄꯥꯛꯂꯥꯎ ꯀꯛꯊꯠꯂꯕ ꯑꯗꯨ ꯋꯥ ꯑꯃꯈꯛꯇꯗ ꯂꯥꯜꯂꯦ ꯍꯥꯏꯌꯦꯕ ꯊꯣꯡꯒꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯕꯥꯝꯕꯣꯟꯒꯤ ꯂꯥꯏꯁꯪ ꯃꯅꯨꯡꯗꯒ ꯂꯣꯠꯂꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤꯗ ꯂꯣꯛꯇꯥꯛꯁꯤꯗ ꯃꯣꯏꯅ ꯂꯩꯔꯤꯉꯩꯗ ꯂꯣꯏ ꯀꯣꯏꯁꯟꯈ꯭ꯔꯕ ꯊꯣꯛꯐꯝꯁꯦ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯂꯨꯞꯄꯦꯗꯅ ꯑꯗꯨꯒ ꯐꯨꯝꯗꯤꯒꯤꯁꯤꯗ ꯈꯤꯇꯪꯈꯛ ꯁꯣꯔ ꯍꯣꯟꯐꯝ ꯁꯨꯃꯥꯏꯅ ꯈꯤꯇꯪꯈꯛ ꯂꯤꯈꯠꯂꯦꯗꯅ ꯐꯨꯝꯗꯤꯁꯤꯅ ꯃꯀꯣꯛꯁꯦ ꯅꯜꯍꯜꯂ ꯑꯗꯨꯃꯥꯏꯅ ꯀꯃꯥꯟꯗꯣꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕ ꯅꯨꯃꯤꯠ ꯑꯃꯒꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯏ ꯍꯥꯏꯌꯦꯕ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯑꯗꯩꯗꯤ ꯍꯦꯛ ꯑꯍꯤꯡꯁꯤꯗ ꯀꯃꯥꯟꯗꯣꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯕꯁꯦ ꯒꯥꯔꯤ ꯍꯣꯔꯣꯟ ꯑꯃ ꯑꯗꯩ ꯒꯥꯔꯤ ꯑꯃ ꯀꯟꯅ ꯊꯧꯈꯤꯕ ꯁꯤꯁꯦ ꯃꯣꯏꯗ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯁꯤꯟꯇꯦꯛꯁ ꯃꯅꯨꯡꯗꯒ ꯆꯣꯡꯊꯔꯒ ꯁꯤꯟꯇꯦꯛꯁꯇꯒ ꯂꯣꯠꯄ ꯃꯣꯏꯅ ꯏꯁꯤꯡꯁꯤꯗ ꯁꯤꯟꯇꯦꯛꯁꯇ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯗꯒ ꯐꯧ ꯃꯔꯛꯇ ꯀꯩꯗꯒ ꯂꯣꯠꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯃꯣꯏꯁꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯃꯣꯏ ꯀꯃꯥꯟꯗꯣ ꯂꯥꯏꯅ ꯆꯦꯟꯕꯗ ꯃꯤꯒꯤ ꯀꯩꯅꯣꯗ ꯑꯃꯥꯡꯕ ꯀꯣꯝ ꯍꯥꯏꯇꯥꯔꯦꯅꯦ ꯇꯣꯏꯂꯦꯠꯀꯤ ꯑꯗꯨꯗꯒ ꯄꯨꯊꯗꯅ ꯂꯨꯞꯄ ꯅꯥꯇꯩ ꯆꯥꯗ ꯃꯣꯏꯁꯦ ꯌꯥꯝꯅ ꯊꯤꯅ ꯃꯣꯏꯁꯦ ꯋꯥꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅꯒ ꯑꯗꯩ ꯀꯩꯅꯣꯁꯤꯗ ꯖꯦꯟꯁꯤꯗ ꯂꯩꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯖꯦꯟ ꯃꯅꯨꯡꯁꯤꯗ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯣꯕꯤ ꯃꯅꯥ ꯏꯔꯣꯟꯕꯅꯦꯅ ꯄꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯑꯂꯨ ꯊꯤ ꯐꯪꯗꯕꯤꯅꯦꯕꯀꯣ ꯑꯗ ꯃꯣꯏꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯤꯁꯦ ꯑꯣꯛꯀꯤ ꯗꯅꯥꯅꯦꯅ ꯁꯣꯏꯔꯛꯄꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯄꯤꯁꯜꯂꯛꯄꯅꯤ ꯀꯥꯏꯅ ꯑꯗꯨꯒ ꯍꯋꯥꯏꯁꯤꯅ ꯊꯤ ꯐꯪꯗꯦ ꯏꯟꯖꯥꯡ ꯍꯋꯥꯏꯁꯦ ꯊꯤ ꯐꯪꯗꯦ ꯑꯗꯩꯗꯤ ꯑꯉꯥꯡꯒꯤ ꯑꯃꯥꯡꯕꯗꯣ ꯑꯗꯨꯝ ꯁꯤꯗ ꯍꯩꯖꯤꯜꯂꯛꯑꯁꯨ ꯀꯩꯝ ꯈꯪꯉꯔꯣꯏ ꯀꯥꯏꯅ ꯑꯗꯩ ꯖꯦꯟ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩ ꯀꯩ ꯃꯌꯥꯝ ꯁꯥꯠꯄꯩ ꯂꯩ ꯃꯁꯥ ꯀꯩꯁꯤꯅ ꯀꯪꯉ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯃꯁꯥ ꯃꯌꯥꯝꯁꯦ ꯈꯥꯃꯦꯟ ꯁꯤꯟꯕ ꯑꯃꯒ ꯂꯩꯔꯕ ꯖꯦꯟꯁꯤꯗ ꯇꯤꯜꯍꯧ ꯑꯃꯒ ꯂꯩꯔꯕꯀꯣ ꯑꯂꯨ ꯑꯃꯒ ꯂꯩꯔꯕ ꯄꯨꯔꯥ ꯁꯅꯥꯅꯦꯕ ꯑꯗꯨꯗꯣ ꯂꯩ ꯃꯁꯥꯈꯩꯁꯤꯅ ꯊꯥꯔꯒ ꯊꯣꯡꯗꯣꯏꯅꯦꯕ ꯀꯣꯟꯒꯁꯦ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯃ ꯍꯦꯛꯇ ꯑꯗꯩ ꯀꯥꯡꯁꯣꯏ ꯃꯅꯝ ꯅꯝꯃꯤꯅ ꯆꯦꯜꯂꯒ ꯂꯧꯅꯗꯣꯏꯅꯦꯕ ꯑꯗꯩ ꯉꯥꯔꯤ ꯄꯤꯔꯛꯄ ꯃꯤ ꯎꯅ ꯂꯥꯛꯄꯗ ꯃꯣꯔꯣꯛꯁꯤ ꯄꯨꯔꯥ ꯁꯅꯥꯅꯤ ꯖꯦꯟ ꯃꯅꯨꯡꯗ ꯃꯣꯔꯣꯛ ꯃꯦꯠꯄꯁꯦ ꯅꯣꯏ ꯃꯣꯔꯣꯛ ꯃꯦꯠꯄ ꯃꯅꯝ ꯇꯥꯏ ꯀꯣꯛ ꯂꯧꯅꯈꯤꯕꯗ ꯃꯦꯠꯂꯤꯕ ꯃꯤꯁꯦ ꯆꯥ ꯐꯪꯍꯧꯗꯕꯤꯅꯦꯕ ꯑꯗꯩ ꯃꯤ ꯎꯅ ꯂꯥꯛꯄꯁꯦ ꯉꯥꯏ ꯂꯩꯅꯗꯣꯏꯅꯤꯀꯣ ꯏꯔꯨꯖꯅꯗꯅ ꯑꯩ ꯃꯤ ꯎꯅ ꯂꯥꯛꯀꯅꯤꯅ ꯑꯗꯩ ꯑꯗꯨ ꯅꯣꯏ ꯃꯤ ꯂꯥꯛꯑꯦꯅ ꯀꯧꯔꯛꯄꯗ ꯄꯥꯏꯗꯅ ꯆꯦꯟꯊꯣꯛꯈꯤꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯥꯜꯂꯛꯄꯁꯤꯅꯅꯦ ꯊꯣꯛꯈꯤꯕꯗꯅ ꯃꯤ ꯎꯅꯗꯣꯏꯅꯦꯅ ꯍꯔꯥꯎꯗꯅ ꯆꯦꯟꯈꯤꯗꯣꯏꯕ ꯑꯗꯩ ꯃꯆꯥ ꯄꯨꯔ ꯂꯥꯛꯄ ꯑꯃ ꯄꯨꯔ ꯂꯥꯛꯄꯁꯦ ꯄꯨꯔꯒ ꯍꯜꯂꯛꯄꯗꯗꯤ ꯃꯃꯥꯏ ꯃꯁꯦ ꯄꯣꯝꯗꯣꯏꯅꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯀꯩ ꯌꯥꯜꯂꯒ ꯃꯌꯥꯝ ꯂꯥꯛꯅꯗꯣꯏꯅꯤ ꯈꯔ ꯆꯥꯍꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯃꯤ ꯂꯥꯛꯇꯕꯁꯤꯅꯅꯦ ꯅꯣꯏ ꯃꯤꯗ ꯑꯝꯇ ꯐꯣꯟ ꯅꯝꯕꯔ ꯄꯤꯈꯣ ꯑꯩꯈꯣꯏ ꯃꯤ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯀꯥꯏꯅ ꯑꯗꯩ ꯎꯅꯕ ꯂꯥꯛꯇꯕ ꯃꯤꯁꯦ ꯌꯥꯝꯅꯒ ꯅꯨꯡꯉꯥꯏꯇꯦ ꯀꯞꯅꯩꯌꯦꯕꯀꯣ ꯑꯗꯩ ꯋꯥꯔꯧꯅꯈꯤꯕꯒꯤ ꯂꯥꯛꯄꯤꯗꯕ ꯃꯤ ꯌꯥꯎꯋꯦꯕ ꯎꯅꯕ ꯑꯗꯩ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯕ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯟ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯇꯗꯅ ꯂꯧꯊꯣꯛꯇꯕꯒꯁꯨ ꯌꯥꯎꯋꯦꯕ ꯑꯗ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯦ ꯃꯥ ꯂꯩꯔꯛꯏꯁꯦ ꯃꯥꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯃꯣꯏ ꯃꯤ ꯑꯃꯅꯕꯨ ꯁꯥꯏꯟ ꯇꯧꯔꯗꯤ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯂꯥꯛꯄꯤꯗꯕꯩ ꯂꯧꯊꯣꯛꯇꯕ ꯑꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯅꯦꯄꯥꯂꯤ ꯅꯨꯄꯤꯗꯣ ꯃꯥꯏ ꯅꯨꯄꯥ ꯍꯥꯠꯄꯗꯨꯒ ꯑꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯃ ꯃꯔꯨꯒ ꯀꯣꯛꯊꯣꯛꯑ ꯂꯩ ꯃꯄꯥ ꯍꯥꯠꯂꯦ ꯍꯥꯏꯕꯗꯣ ꯃꯣꯏꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯆꯍꯤ 10 ꯁꯨꯔꯦ ꯍꯥꯏ ꯑꯗꯣ ꯃꯣꯏ ꯃꯤ ꯂꯥꯛꯇꯕꯩ ꯂꯧꯊꯣꯛꯇꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯅ ꯍꯥꯏꯌꯦꯀꯣ ꯑꯩ ꯊꯣꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁꯇꯦ ꯍꯣꯝꯗ ꯂꯩꯍꯟꯒꯦ ꯑꯩ ꯂꯧꯊꯣꯛꯀꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯌꯥꯗꯦ ꯅꯣꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔ ꯃꯣꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯃꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯅꯉꯣꯟꯗ ꯑꯗꯨꯅ ꯌꯥꯝ ꯂꯨꯏ ꯃꯥꯏ ꯃꯤ ꯅꯠꯇꯗꯤ ꯅ ꯑꯗꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥꯅ ꯑꯩꯁꯦ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯍꯦꯛꯇ ꯄꯨꯔꯥ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯃꯤꯈꯩꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯕꯨꯗꯤ ꯆꯔꯥ ꯍꯦꯟꯕꯩ ꯈꯣꯡꯖꯪ ꯑꯃ ꯂꯩꯕꯥꯛꯀꯤꯅꯦꯅ ꯆꯪꯉꯒ ꯏꯃꯥ ꯏꯄꯥꯛꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥꯅꯦꯅ ꯈꯜꯂ ꯆꯪꯕ ꯑꯩꯗꯤ ꯊꯥ ꯑꯃ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤꯗꯤ ꯂꯣꯏꯗꯣꯏꯃꯤꯅ ꯀꯩꯁꯨ ꯈꯟꯗꯕ ꯃꯣꯏꯗꯗꯤ ꯅꯨꯃꯤꯠꯁꯦ ꯊꯦꯛꯑ ꯄꯥꯗꯣꯏꯅꯤ ꯑꯌꯨꯛ ꯅꯣꯡꯃꯨꯛ ꯉꯥꯅꯤ ꯊꯣꯡ ꯑꯃꯨꯛ ꯍꯥꯡꯗꯣꯛꯀꯅꯤ ꯅꯨꯡꯗꯥꯡ ꯌꯧꯅꯤ ꯑꯃꯨꯛ ꯂꯣꯟꯖꯟꯅꯤ ꯉꯁꯤꯒ ꯍꯌꯦꯡꯒ ꯍꯪꯆꯤꯠꯀ
ꯅꯣꯡꯃꯁꯦ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯇꯥꯡꯒꯁꯦ ꯈꯪꯖꯜꯂꯛꯄ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯁꯦ ꯄꯥꯗꯣꯏꯅꯤꯀꯣ ꯃꯈꯨꯠ ꯊꯦꯛꯇꯅ ꯃꯤꯁꯤꯡꯁꯦ ꯄꯨꯔꯥ ꯉꯥꯎꯒꯅꯤ ꯖꯦꯟ ꯃꯅꯨꯡꯗ ꯑꯣꯜꯂꯤꯁꯦ ꯑꯗꯩꯗꯤ ꯑꯉꯥꯡꯒ ꯑꯣꯜꯂꯛꯑꯦ ꯄꯨꯔꯥ ꯅꯣꯡꯃꯗꯤ ꯑꯃꯅꯦ ꯅꯨꯄꯤ ꯑꯃ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯕ ꯑꯃ ꯌꯥꯎꯋꯦ ꯃꯥꯁꯦ ꯏꯁꯩ ꯁꯛꯄꯤꯅꯦꯕ ꯂꯨꯍꯣꯡꯕꯒ ꯀꯩꯒꯤꯀꯣ ꯃꯥꯁꯨ ꯅꯥꯔꯣꯟꯒꯤ ꯑꯗꯨꯃꯥꯏꯅ ꯆꯦ ꯆꯥꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯩ ꯖꯦꯜ ꯂꯩꯔꯛꯄꯅꯤ ꯍꯥꯏꯌꯦꯕ ꯃꯥꯅ ꯖꯦꯜ ꯃꯅꯨꯡꯁꯤꯗꯅꯦ ꯁꯛꯄ ꯏꯁꯩꯁꯦ ꯑꯍꯤꯡꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯤꯟꯖꯥꯅꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯏꯁꯩ ꯁꯛꯄ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯄꯁꯦ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯁꯩ ꯑꯩꯈꯣꯏ ꯃꯇꯝ ꯏꯁꯩ ꯁꯛꯄꯁꯦ ꯌꯥꯝ ꯍꯩꯌꯦ ꯉꯁꯥꯏꯒꯤ ꯑꯩꯅ MA ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯂꯧꯕꯩ ꯆꯦ ꯆꯥꯡ ꯅꯝꯃꯨꯕꯩ ꯐꯥꯕꯅꯦ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯏꯁꯩ ꯁꯛꯄ ꯐꯖꯅ ꯍꯩ ꯃꯥꯅ ꯁꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯃꯤꯠꯇꯩ ꯄꯤ ꯇꯥꯈꯤꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯊꯠꯆꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯄꯜꯂꯣꯟꯅꯨꯡꯗ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯏꯁꯩꯗꯣ ꯃꯥꯅ ꯁꯛꯄꯁꯦ ꯀꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨ ꯏꯁꯩꯁꯦ ꯑꯗꯩꯗꯤ ꯅꯣꯡꯃꯅ ꯂꯨꯍꯣꯡꯕꯤ ꯁꯥꯟꯅꯁꯤ ꯁꯤꯅꯤ ꯈꯔ ꯑꯃꯅ ꯑꯗꯩ ꯅꯪꯅ ꯀꯩꯅꯥ ꯁꯥꯎ ꯅꯪꯅ ꯕꯣꯔ ꯁꯥꯎꯅ ꯈꯨꯗꯩꯒ ꯁꯦꯠꯂꯒ ꯀꯣꯌꯦꯠꯀ ꯌꯦꯠꯂꯦ ꯑꯗꯩꯗꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯛꯅꯒ ꯄꯣꯠꯂꯣꯏ ꯁꯥꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯅꯨꯄꯥ ꯁꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯉꯥꯎꯈꯠꯂꯛꯑꯕꯅꯤꯀꯣ ꯑꯗꯩ ꯈꯔ ꯑꯃꯅ ꯏꯁꯩ ꯁꯛꯑꯦ ꯈꯔ ꯑꯃꯅ ꯄꯨꯡꯒ ꯌꯩꯔꯦ ꯑꯗꯩ ꯂꯩ ꯃꯅꯥꯗꯣ ꯖꯦꯟ ꯃꯅꯨꯡꯗ ꯁꯥꯠꯄ ꯂꯩ ꯃꯌꯥꯝꯁꯤꯒꯤ ꯃꯅꯥꯁꯦ ꯍꯦꯛꯑꯦꯗꯅ ꯊꯥꯔꯤꯃꯤ ꯂꯨꯍꯣꯡꯕꯗ ꯂꯨꯍꯣꯡꯉꯤꯃꯦꯅꯀꯣ ꯉꯥꯎꯈꯠꯅꯔꯛꯇꯅ ꯑꯗꯩ ꯂꯣꯏꯔꯒ ꯑꯃꯨꯛ ꯈꯣꯡꯒꯩ ꯀꯞꯅꯗꯣꯏꯅꯤꯀꯣ ꯑꯗꯩ ꯅꯨꯡꯗꯥꯡꯁꯦ ꯑꯃꯨꯛꯅꯦ ꯃꯥꯏ ꯃꯈꯨꯠꯁꯦ ꯇꯤꯡꯊꯣꯛꯑꯒꯅꯦ ꯑꯩ ꯏꯆꯥꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ ꯑꯩ ꯏꯆꯥꯗꯣꯅ ꯇꯧꯔꯒꯅꯦ ꯌꯥꯝ ꯀꯞꯅꯩꯕ ꯅꯨꯡꯗꯥꯡꯁꯦ ꯃꯈꯨꯠꯁꯦ ꯇꯤꯡꯊꯣꯛꯑ ꯁꯣꯝꯗꯩꯁꯨ ꯀꯞꯁꯜꯂꯛꯄꯤ ꯑꯁꯣꯝꯗꯩꯁꯨ ꯀꯞꯁꯜꯂꯛꯄꯤ ꯑꯗꯩ ꯖꯦꯟ ꯃꯅꯨꯡꯗ ꯊꯣꯛꯄ ꯊꯥꯒꯤ ꯐꯖꯕꯁꯤꯗꯤ ꯈꯨꯐꯖꯕꯅꯤꯀꯣ ꯃꯤꯁꯤꯅ ꯋꯥꯔꯛꯑꯕ ꯊꯥ ꯌꯦꯡꯗꯣꯏꯅꯦꯕ ꯊꯥꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯣꯛꯂꯛꯇꯣꯏꯅꯤꯀꯣ ꯌꯣꯠꯆꯩꯁꯤꯡꯁꯤꯗꯒꯤ ꯊꯥꯁꯦ ꯎꯔ ꯊꯥꯁꯦ ꯌꯦꯡꯉ ꯀꯞꯅꯕꯁꯤ ꯑꯃꯗꯩꯁꯨ ꯀꯞꯁꯜꯂꯛꯀꯅꯤ ꯑꯃꯗꯩꯁꯨ ꯀꯞꯁꯜꯂꯛꯀꯅꯤ ꯑꯗꯩ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯗꯅ ꯊꯣꯛꯄ ꯃꯇꯝ ꯇꯥꯕ ꯃꯤ ꯊꯣꯛꯈꯤꯕꯁꯦ ꯀꯞꯅꯗꯣꯏꯅꯤ ꯅꯪꯗꯤ ꯍꯌꯦꯡ ꯊꯣꯛꯈ꯭ꯔꯅꯤꯀꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯀꯣ ꯑꯋꯥꯕ ꯂꯣꯏꯈ꯭ꯔꯅꯤꯀꯣꯅꯅꯦ ꯑꯗꯩ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯝꯇ ꯇꯧꯕꯤꯌꯨꯀꯣ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯎꯅꯕ ꯑꯩ ꯏꯆꯥꯗ ꯐꯣꯟ ꯇꯧꯕꯤꯌꯨ ꯀꯥꯟꯗ ꯄꯥꯎ ꯆꯦꯟꯅꯔꯤꯕ ꯄꯤꯅꯔꯤꯕ ꯑꯗꯩ ꯃꯥꯅ ꯊꯣꯛꯈꯤꯕꯗꯒ ꯀꯞꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯊꯤꯟꯗꯣꯛꯇꯅꯀꯣ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦ ꯑꯗꯨꯒ ꯖꯦꯟꯗ ꯂꯩꯕꯁꯤꯃꯨꯛ ꯋꯥꯕꯁꯦ ꯄꯨꯟꯁꯤꯗ ꯂꯩꯔꯝꯃꯣꯏꯕ ꯑꯇꯩ ꯃꯣꯏꯅ ꯍꯥꯏꯌꯦ ꯑꯇꯩ ꯊꯕꯛ ꯁꯨꯅꯤꯡꯕ ꯑꯋꯥꯕ ꯃꯌꯥꯝ ꯁꯨꯈꯤꯕ ꯐꯩ ꯖꯦꯟꯗ ꯂꯩꯕꯁꯤꯒꯤ ꯑꯋꯥꯕꯗꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤ ꯎꯅꯤꯡꯕꯒꯤ ꯃꯩꯁꯤꯅꯅꯦ ꯖꯦꯟꯒꯤ ꯋꯥꯜꯒꯁꯦ ꯊꯨꯒꯥꯏꯔꯒ ꯊꯣꯛꯄꯒ ꯉꯝꯗꯣꯏ ꯃꯥꯟꯁꯤꯜꯂꯛꯄꯗꯣ ꯑꯗꯩꯗꯤ ꯅꯣꯡꯃꯝꯗꯤ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯀꯞꯄꯒ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯐꯥꯖꯤꯟꯕ ꯂꯥꯛꯑꯦꯕ ꯃꯇꯝꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦꯅ ꯃꯊꯪ ꯔꯣꯟꯁꯦ ꯀꯧꯗꯣꯏꯅꯦꯕ ꯅꯣꯏ ꯃꯤ ꯁꯨꯔꯕꯅ ꯈꯣꯠꯇꯣꯏꯅꯦꯕ ꯀꯥꯒꯤ ꯃꯥꯗꯤ ꯀꯗꯥꯏꯅ ꯖꯦꯂꯔꯈꯩꯁꯤꯅ ꯊꯤꯕꯗ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯋꯥꯜꯁꯦ ꯅꯝꯃꯒ ꯂꯩꯔꯝꯕꯅꯦꯃꯤ ꯃꯥꯅ ꯍꯦꯛꯇ ꯃꯆꯥꯁꯦ ꯎꯅꯤꯡꯕꯒꯤ ꯃꯥꯁꯦ ꯊꯣꯛꯅꯤꯡꯕꯒꯤꯀോ ꯑꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯃꯆꯥꯈꯩꯁꯦ ꯃꯥꯅ ꯂꯧꯁꯤꯡ ꯁꯨꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯊꯥꯛꯑꯝꯕꯀꯣ ꯑꯗ ꯃꯥꯁꯦ ꯃꯥꯒꯤ ꯐꯥꯕꯒꯤ ꯋꯥꯔꯤꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯁꯤꯟꯅꯔꯛꯄ ꯇꯧꯕꯅ ꯑꯗꯨꯒꯤ ꯄꯩꯁꯥꯁꯦ ꯃꯥꯅ ꯊꯤꯟꯕ ꯆꯠꯄꯗ ꯃꯉꯣꯟꯗ ꯄꯥꯎ ꯀꯩꯅꯣꯁꯦ ꯀꯃꯥꯟꯗꯣ ꯒꯥꯔꯤꯁꯦ ꯋꯦꯡ ꯊꯧꯔꯛꯄꯁꯦ ꯃꯥꯅ ꯂꯥꯞꯅ ꯎꯈ꯭ꯔꯦꯕ ꯂꯧꯕꯨꯛꯀꯤ ꯃꯣꯏ ꯀꯦꯅꯦꯜꯒꯤ ꯂꯝꯕꯤꯅꯦ ꯍꯥꯏꯌꯦ ꯃꯗꯩꯗꯤ ꯃꯥꯅ ꯅꯨꯄꯤ ꯈꯔ ꯂꯣꯡ ꯈꯣꯟꯕ ꯏꯟ ꯆꯤꯡꯕ ꯇꯧꯔꯝꯕꯖꯥꯠꯅꯦꯕ ꯃꯥꯅ ꯂꯩꯈꯣꯝꯁꯤꯗ ꯆꯣꯡꯊꯔ ꯅꯨꯄꯤ ꯑꯃ ꯂꯣꯡ ꯈꯣꯟꯕꯁꯦ ꯁꯤꯗ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕꯅꯦꯌꯦ ꯑꯗꯨꯒ ꯃꯥꯅ ꯅꯪ ꯐꯤꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯃꯥꯏ ꯐꯤꯗꯣ ꯆꯠꯂꯥꯎꯅ ꯌꯦꯠꯁꯜꯂꯕ ꯑꯗꯩ ꯅꯨꯄꯤꯗꯣ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯝꯖꯥꯅꯤ ꯂꯣꯡ ꯈꯣꯟꯕ ꯅꯨꯄꯤꯗꯣ ꯅꯪ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤ ꯐꯅꯦꯛꯇꯣ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯅꯦꯛ ꯑꯍꯟꯕꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯂꯩꯈꯣꯝ ꯇꯩꯕꯗꯣ ꯁꯦꯠꯂꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯐꯥꯎ ꯐꯤꯁꯤꯅ ꯀꯤꯔꯒ ꯃꯥꯅ ꯂꯣꯡꯁꯦ ꯈꯣꯟꯖꯟꯅ ꯑꯗꯨꯝ ꯂꯩ ꯀꯃꯥꯟꯗꯣ ꯒꯥꯔꯤꯁꯦ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯩꯅ ꯊꯧꯔ ꯑꯗꯨꯝ ꯂꯩ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯏꯟꯆꯤꯡꯕꯤꯈꯩꯗꯨꯒꯤ ꯃꯔꯛꯇ ꯂꯤꯊꯣꯔꯛꯏ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯃꯨꯛꯅꯦ ꯍꯦꯛꯇ ꯃꯥ ꯐꯥꯕꯁꯤꯗꯅꯦ ꯄꯨꯂꯤꯁꯀꯁꯦ ꯍꯔꯥꯎꯕꯅꯦꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯃꯥ ꯄ꯭ꯔꯃꯣꯁꯟ ꯐꯪꯒꯅꯦꯅꯅꯦ ꯃꯥꯗꯤ ꯐꯨꯕꯩ ꯃꯍꯨꯠꯇ ꯃꯥꯁꯦ ꯍꯦꯛꯇ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯕꯤꯗꯅ ꯄꯨꯂꯤꯁꯁꯤꯅꯀꯣ ꯃꯥꯏ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯦꯛꯇ ꯖꯤꯞꯁꯤ ꯃꯄꯣꯠ ꯑꯅꯤꯅꯦ ꯍꯥꯏꯌꯦꯕ ꯃꯥ ꯐꯥꯕꯗ ꯐꯪꯕ ꯈꯨꯠꯂꯥꯏ ꯀꯩ ꯃꯌꯥꯝꯁꯦ ꯑꯗꯩꯗꯤ ꯍꯦꯛꯇ ꯍꯔꯥꯎꯗꯅ ꯃꯥ ꯄ꯭ꯔꯃꯣꯁꯟ ꯐꯪꯒꯅꯦꯅ ꯇꯧꯔꯒ ꯃꯥꯁꯦ ꯇꯧꯋꯦ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯔ ꯂꯧꯔꯒ ꯂꯩꯖꯕ ꯇꯧꯕꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯌꯥꯝ ꯐꯥꯕꯗꯣ ꯃꯉꯣꯟꯗ ꯐꯨꯝꯃ ꯊꯝꯍꯟꯕꯅꯦ ꯍꯥꯏꯕ ꯃꯐꯝ ꯆꯥꯏꯊꯣꯛꯅꯔꯒ ꯑꯗꯣ ꯑꯇꯩ ꯐꯥꯅꯔꯛꯄꯗꯒꯤ ꯃꯊꯪ ꯍꯪꯉꯒ ꯃꯥꯁꯨ ꯐꯥꯒꯠꯂꯛꯄ ꯑꯗꯨ ꯌꯥꯝꯕ ꯈꯨꯠꯂꯥꯏꯗꯣ ꯐꯥꯕꯗꯨꯗ ꯃꯥꯁꯦ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯃꯌꯥꯝ ꯂꯥꯎꯕꯒꯤꯗꯣ ꯋꯥꯅ ꯇꯥꯟꯖꯕꯗꯣ ꯂꯣꯏꯅ ꯃꯥꯡꯉꯅꯤꯀꯣꯅ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯒꯤ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯈꯛꯀ ꯂꯩ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯃꯥ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯌꯥꯎꯕ ꯃꯥꯗꯤ ꯁꯨꯈꯪ ꯈꯪꯗꯦ ꯍꯥꯏꯌꯦ ꯑꯗꯨꯒ
ꯇꯧꯕ ꯌꯥꯎꯋꯦ ꯑꯩꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯍꯥꯏꯗꯣꯛꯇꯕꯗꯣ ꯑꯗꯨꯒ ꯃꯣꯏꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯏꯕꯥꯅꯤ ꯑꯗꯨ ꯆꯧꯁꯦꯅ ꯃꯥꯔꯀꯦꯇꯤꯡ ꯆꯧꯁꯦ ꯑꯗꯨ ꯆꯧꯁꯦ ꯍꯥꯏꯔꯒ ꯅꯪ ꯒꯥꯔꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯑꯝꯇ ꯆꯪꯉꯨꯒꯦ ꯑꯗꯣ ꯆꯪꯉꯨꯒꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯁꯦꯜ ꯂꯧꯕ ꯈꯣꯠꯄ ꯁꯨꯝ ꯇꯧꯕꯖꯥꯠꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗꯤ ꯃꯩꯇꯩꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯇ ꯃꯥ ꯒꯥꯔꯤꯗ ꯂꯩꯍꯧꯕꯁꯤ ꯌꯥꯎꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯃꯥꯁꯨ ꯐꯥꯕꯀꯣ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯚꯔꯥꯗ ꯂꯩꯕꯅꯤ ꯍꯥꯏ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯃꯃꯥꯟꯅꯕꯤ ꯚꯔꯥꯗ ꯂꯩꯕ ꯑꯃꯒ ꯃꯥꯏ ꯃꯆꯥꯁꯦ ꯆꯍꯤ 1.5ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯑꯁ ꯃꯃꯥꯏꯁꯦ ꯇꯣꯟ ꯂꯥꯎꯔ ꯃꯥꯏ ꯃꯆꯥꯁꯦ ꯉꯧꯔꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯜꯂꯛꯄ ꯃꯇꯥꯡꯗꯣ ꯃꯆꯥ ꯑꯍꯥꯟꯕꯒ ꯐꯪꯖꯔ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯒ ꯑꯗꯨꯋꯥꯏꯒꯤ ꯚꯔꯥꯒꯤ ꯑꯀꯣꯏꯕꯒꯤ ꯃꯤꯈꯩꯅꯒ ꯑꯁ ꯅꯪ ꯅꯆꯥꯁꯦ ꯐꯖꯃꯟꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯁꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯒ ꯃꯕꯥꯅꯤꯁꯦ ꯑꯁ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯌꯥꯝ ꯀꯞꯄꯦ ꯉꯁꯤꯁꯦ ꯑꯉꯥꯡꯁꯦ ꯇꯨꯝꯗꯦꯅ ꯄꯨꯡ 12 ꯑꯗꯨꯋꯥꯏꯐꯥꯎ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤꯒ ꯁꯥꯔꯒ ꯚꯔꯥꯒꯤ ꯁꯨꯃꯥꯡꯁꯤꯗ ꯑꯉꯥꯡ ꯊꯦꯝꯃ ꯂꯩꯕꯅꯦ ꯍꯥꯏꯌꯦꯕ ꯀꯃꯥꯟꯗꯣꯒ ꯑꯩꯁꯦ ꯋꯦꯡ ꯊꯧꯖꯜꯂ ꯍꯦꯛꯇ ꯒꯦꯠꯁꯦ ꯅꯝꯃꯒ ꯍꯦꯛꯇ ꯀꯣꯏꯁꯜꯂꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯥꯔꯦꯗꯅ ꯑꯗꯩ ꯃꯥꯁꯤꯁꯨ ꯐꯥꯔꯕ ꯑꯉꯥꯡꯁꯦ ꯀꯞꯄꯒ ꯃꯃꯥꯟꯅꯕꯤꯗꯨꯅ ꯂꯧꯍꯧꯋꯦ ꯍꯥꯏ ꯑꯁ ꯑꯗꯨꯒꯤ ꯁꯤꯟꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯉꯥꯡꯗꯣ ꯀꯞꯄꯒ ꯂꯩꯍꯧꯕꯗꯣ ꯑꯗ ꯃꯥꯅ ꯑꯗꯨꯝ ꯎꯔ ꯂꯩꯕ ꯃꯥꯁꯦ ꯂꯣꯀꯞꯇꯁꯨꯅꯦ ꯑꯗꯨꯗ ꯎꯗꯅ ꯃꯥꯏ ꯃꯆꯥꯗꯣ ꯀꯞꯄꯒ ꯂꯩꯍꯧꯕꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯍꯦꯛꯇ ꯆꯤꯡꯉ ꯁꯣꯝꯗ ꯄꯨꯕꯩ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯑꯁ ꯏꯆꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯩ ꯊꯣꯛꯇꯣꯔꯦ ꯑꯗꯨ ꯑꯩꯅꯦ ꯑꯩ ꯏꯆꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯩꯅ ꯍꯦꯛ ꯊꯣꯛꯄꯒꯅꯦ ꯃꯈꯖꯥꯏ ꯊꯣꯟ ꯂꯥꯎꯕꯗꯨꯗꯅꯦ ꯁꯤꯛꯎꯗꯣꯏꯅꯤ ꯏꯃꯥ ꯂꯥꯛꯑꯦꯅ ꯑꯗꯨꯒꯅꯦ ꯀꯨꯏꯅ ꯃꯥꯅ ꯊꯛꯄ ꯐꯪꯗꯕ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯊꯛꯇꯣꯏꯅꯤ ꯏꯃꯥ ꯏꯆꯥ ꯇꯨꯝꯃꯤꯟꯅꯗꯣꯏꯅꯤ ꯑꯍꯤꯡ ꯀꯌꯥ ꯁꯨꯔꯦ ꯃꯥꯅ ꯑꯩꯒꯤ ꯈꯣꯝꯂꯥꯡ ꯊꯛꯄ ꯐꯪꯗꯕꯁꯦ ꯀꯥꯏꯅꯀꯣ ꯑꯗꯩ ꯃꯥꯒꯤ ꯃꯊꯨꯟꯗꯨꯗꯅꯦ ꯑꯩꯅꯅꯦ ꯄꯣꯞ ꯊꯥꯔꯒꯅꯦ ꯏꯃꯥꯅꯦ ꯂꯛꯅꯗꯣꯏꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯁꯦ ꯃꯁꯛ ꯀꯥꯎꯈ꯭ꯔꯅꯦꯕ ꯑꯉꯥꯡꯅꯤꯅ ꯃꯥꯗꯤ ꯑꯩꯁꯦ ꯃꯃꯥꯅꯦ ꯍꯥꯏꯕꯗꯣ ꯀꯨꯏꯅ ꯏꯕꯥꯅꯤ ꯀꯥꯏꯅꯔꯗꯤ ꯑꯩꯒꯤ ꯃꯁꯛꯁꯦ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯀꯥꯎꯈ꯭ꯔꯗꯤ ꯑꯩ ꯀꯩꯗꯧꯅꯗꯣꯏꯅꯣꯒ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏ ꯑꯉꯥꯡꯗꯨꯃꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯃꯥꯁꯦ ꯊꯣꯛꯈꯤꯕ ꯑꯁ ꯑꯩꯉꯣꯟꯗ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯅꯤ ꯏꯆꯦ ꯑꯩ ꯍꯦꯛ ꯊꯣꯛꯄꯒ ꯃꯈꯖꯥꯏ ꯁꯤꯛꯇꯣꯏꯅꯤ ꯃꯇꯨꯡꯗ ꯄꯣꯞ ꯌꯩꯗꯣꯏꯅꯤ ꯀꯥꯏꯅ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯆꯈꯤꯕꯀꯣ ꯌꯥꯝ ꯍꯔꯥꯎꯅ ꯃꯆꯥꯁꯦ ꯎꯔꯅꯦꯅ ꯑꯗꯨꯃꯥꯏꯅ ꯃꯈꯜꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯖꯦꯟꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯅ ꯂꯩꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯗꯣ ꯌꯥꯝꯊꯤꯅ ꯋꯥꯔꯒ ꯃꯆꯥ ꯊꯥꯛ ꯉꯝꯗꯗꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯆꯥꯁꯦ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤ ꯆꯦꯜꯂꯒ ꯄꯩꯁా ꯈꯔ ꯄꯤꯔꯛꯄꯗꯨꯅꯒ ꯇꯧꯔꯝꯃꯒ ꯃꯆꯥꯗꯣ ꯑꯩ ꯂꯩꯇ꯭ꯔꯒ ꯑꯩ ꯏꯆꯥꯈꯩꯗꯣ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗꯐꯧ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗꯕꯗꯣꯅꯅꯦ ꯌꯥꯝ ꯀꯞꯄꯦꯕ ꯖꯦꯜ ꯃꯅꯨꯡꯗ ꯃꯣꯏꯅ ꯅꯤꯡꯁꯤꯡꯕꯁꯦ ꯃꯄꯨꯔꯣꯏꯕ ꯅꯤꯡꯁꯤꯡꯗꯦꯕ ꯃꯆꯥꯈꯩꯁꯤꯒꯤ ꯋꯥꯈꯜ ꯉꯥꯎꯋꯦꯕ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯅꯒ ꯂꯩꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯑꯃꯈꯛꯅꯦ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤꯗꯃꯛ ꯁꯤꯗ꯭ꯔꯤꯐꯧ ꯂꯦꯞꯄꯤꯔꯒꯅꯦ ꯅꯨꯡꯁꯤꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯗꯣ ꯃꯥꯏ ꯅꯨꯄꯥꯒꯤ ꯈꯨꯕꯥꯛ ꯑꯃꯐꯥꯎ ꯆꯥꯗꯕ ꯃꯥꯏ ꯅꯨꯄꯥꯒꯤ ꯈꯣꯟꯊꯤ ꯉꯥꯡꯕ ꯆꯩꯕ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯥꯅ ꯉꯥꯛꯑꯒ ꯁꯦꯠꯂ ꯁꯤꯗ꯭ꯔꯤꯐꯧ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨ ꯃꯔꯥꯏꯕꯛ ꯐꯕꯅꯦꯅ ꯁꯤꯗ꯭ꯔꯤꯐꯧ ꯃꯥꯏ ꯅꯨꯄꯥꯅ ꯂꯦꯞꯄꯤꯕꯗꯣ ꯑꯗꯨꯈꯛ ꯑꯣꯏꯔꯝꯃꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯃꯔꯥꯏꯕꯛ ꯐꯕꯁꯦ ꯍꯥꯏꯕꯁꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯥꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯦ ꯃꯥꯒꯤꯁꯤꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤ ꯅꯤꯁꯥꯁꯨ ꯆꯥꯕ ꯑꯗꯩ ꯅꯨꯄꯤꯁꯨ ꯀꯣꯏꯕ ꯑꯗꯩ ꯐꯣꯔꯁꯨ ꯀꯥꯞꯄ ꯑꯃꯨꯛ ꯊꯣꯛꯑꯦꯗꯅ ꯁꯦꯟꯇꯔꯗ ꯂꯩꯔꯦ ꯊꯥ ꯑꯃ ꯂꯩꯔ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯑꯃꯨꯛ ꯀꯥꯞꯄ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯄꯤꯌꯣꯅ ꯑꯃꯨꯛ ꯅꯩꯕ ꯑꯗꯩ ꯎꯄꯨ ꯃꯅꯨꯡꯗꯩ ꯐꯅꯦꯛ ꯐꯤꯔꯣꯟꯁꯦ ꯌꯦꯞꯄ ꯄꯨꯈꯤꯕꯤ ꯍꯜꯂꯛꯇꯕꯤ ꯆꯦꯡ ꯚꯨꯐꯧ ꯍꯦꯛꯅꯦ ꯆꯦꯡ ꯑꯣꯟꯒꯦꯅ ꯇꯧꯕꯗ ꯍꯦꯛ ꯂꯩꯔꯝꯗꯕꯤ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯐꯨꯕꯤ ꯑꯗꯨꯝ ꯌꯨꯝꯕꯥꯟꯁꯦ ꯌꯥꯝ ꯊꯤꯅ ꯅꯥꯇꯩ ꯆꯥꯗꯕꯀꯣ ꯑꯗ ꯅꯣꯡꯃꯗꯤ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯄꯩꯁా ꯄꯤꯌꯨ ꯌꯥꯗꯦꯅꯅꯦ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯃꯥꯅ ꯇꯨꯝꯃꯤꯉꯩꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯅꯦ ꯐꯥꯖꯤꯜꯂꯤ ꯀꯩꯅꯣꯅꯦ ꯂꯣꯏ ꯄꯨꯟꯁꯤꯜꯂꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯍꯦꯛꯇ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯄꯦꯇꯤ ꯁꯨꯃꯥꯏꯅ ꯃꯈꯨꯠꯁꯤꯗ ꯌꯦꯠꯂꯒ ꯂꯩꯔꯝꯕꯅꯦ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯃꯃꯤꯠꯁꯦ ꯐꯩꯅ ꯌꯦꯡꯉꯒ ꯍꯦꯛꯇ ꯄꯦꯇꯤꯁꯤꯅ ꯄꯥꯠ ꯀꯟꯕꯗ ꯐꯨꯕꯗ ꯃꯥꯁꯦ ꯍꯦꯛꯇ ꯃꯈꯧꯔꯤ ꯃꯦꯠꯄꯣ ꯄꯦꯇꯤꯗꯨꯅ ꯂꯥꯛꯄꯣ ꯃꯥꯁꯦ ꯍꯣꯏ ꯃꯥꯅ ꯍꯦꯛꯇ ꯉꯥꯎꯔꯕ ꯑꯗꯨꯒ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯅꯦ ꯃꯥꯁꯦ ꯀꯩꯅꯣ ꯗꯥꯛꯇꯔꯗ ꯂꯥꯏꯀꯟꯅꯔꯝꯃꯦ ꯍꯥꯏꯌꯦꯕ ꯃꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝꯅ ꯑꯗꯣ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯁꯤꯔꯦꯅ ꯈꯣꯡꯕꯥꯜ ꯑꯃꯗ ꯍꯨꯟꯗꯣꯛꯑꯦꯗꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯃꯤꯅ ꯃꯥꯅ ꯅꯥꯍꯦꯔꯛꯄꯗ ꯇꯥꯕꯗꯒꯤ ꯃꯄꯥꯝꯗ ꯄꯥꯎ ꯄꯤꯔ ꯗꯥꯛꯇꯔ ꯈꯜꯂ ꯑꯗꯨꯃꯥꯏꯅ ꯀꯟꯕꯅꯦ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯏꯆꯥꯈꯩꯒꯤ ꯈꯜꯂ ꯏꯄꯥꯝ ꯆꯠꯄ ꯇꯜꯂꯤꯗ ꯃꯧ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯏꯆꯥꯈꯩꯅ ꯌꯥꯝ ꯇꯣꯟꯅ ꯂꯩꯕꯗꯣ ꯑꯩ ꯇꯜꯂꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯁꯤꯗ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯑꯩ ꯑꯣꯠꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯕꯨꯗꯤ ꯋꯥꯏ ꯑꯗꯨ ꯏꯆꯥꯈꯩꯗꯤ ꯃꯄꯥꯒꯤ ꯃꯌꯨꯝꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯩ ꯏꯄꯥꯝ ꯍꯥꯏꯕꯗꯨꯗ ꯆꯠꯂꯗꯤ ꯏꯆꯥꯈꯩꯁꯤꯗꯤ ꯄꯤꯗꯣꯟꯗꯣꯏꯅꯤ ꯃꯧ ꯃꯆꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯗꯨꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯈꯜꯂ ꯂꯩꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯐꯔꯦ ꯑꯩꯁꯦ
ꯁꯤꯔꯦꯅ ꯃꯥꯅ ꯂꯪꯊꯣꯛꯑꯝꯃꯕꯅꯤꯅ ꯁꯤꯗꯕꯨ ꯑꯩ ꯍꯟꯖꯜꯂꯨꯕ ꯍꯧꯅꯗ꯭ꯔꯦꯅ ꯃꯥꯖꯗꯒꯤ ꯈꯥꯏꯅꯔ ꯃꯄꯥꯝꯗ ꯂꯩꯕ ꯑꯗꯨꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯥꯜꯍꯧꯕꯈꯩꯅ ꯋꯥꯔꯛꯇꯅ ꯈꯣꯠꯇꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯁꯨ ꯂꯥꯜꯍꯧꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯥꯏ ꯐꯥꯔꯛꯄ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯃꯈꯟ ꯃꯈꯟꯒꯤ ꯅꯨꯄꯤꯁꯤꯡ ꯂꯩꯍꯧꯋꯤ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯨꯅ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯇꯥꯗꯅꯕ ꯍꯣꯠꯅꯅꯤꯡꯉꯤ ꯅꯨꯄꯤꯅꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯗꯒꯤꯗꯤ ꯍꯦꯟꯅ ꯅꯨꯄꯤꯅꯁꯨ ꯁꯣꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯗꯤ ꯁꯤꯒꯤ ꯖꯦꯜ ꯃꯅꯨꯡꯒꯤ ꯃꯌꯥꯝꯅ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯕ ꯋꯥꯔꯤ ꯖꯦꯜꯗꯅ ꯅꯨꯄꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯕ ꯀꯩꯗꯧꯕꯗꯩ ꯂꯩꯔꯛꯏꯕ ꯍꯥꯏꯕꯁꯦ ꯁꯨꯝꯕꯒꯤ ꯗꯁꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯥꯗꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯉꯁꯤꯗꯤ ꯂꯤꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯔꯛꯄ ꯌꯥꯝꯅ ꯇꯥꯡꯂꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯕꯤꯇꯥꯅ ꯊꯝꯕꯤꯔꯤꯕꯁꯤꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯨ ꯇꯥꯕꯤꯔꯤ ꯑꯗꯨꯒ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯑꯣꯖꯥꯅ ꯁꯟꯗꯣꯛꯅꯁꯨ ꯃꯌꯥꯝꯗ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯔꯛꯄ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯜ ꯀꯌా ꯍꯥꯏꯕꯗꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯦꯜꯗ ꯆꯪꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯀꯣ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯀꯩꯁꯨꯝ ꯁꯪꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯃꯌꯥꯝꯗ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯍꯪꯗꯣꯛꯑꯒ ꯑꯣꯖꯥꯅ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯌꯥꯝ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯔꯤꯖꯟ ꯃꯌꯥꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟ ꯃꯌꯥꯝꯗꯣ ꯃꯈꯜ ꯈꯦꯠꯅꯔꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯧꯍꯩꯗ꯭ꯔꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤ ꯀꯔꯝꯍꯥꯏꯅ ꯅꯥꯟꯊꯣꯛꯀꯅꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯣꯖꯥꯅ ꯊꯦꯡꯅꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯀꯥꯏꯗꯅ ꯂꯩꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀꯩꯁꯨꯝ ꯁꯪꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯀꯔꯝꯕ ꯃꯦꯁꯦꯖꯁꯨ ꯊꯝꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯍꯟꯖꯅꯤꯡꯉꯤ ꯍꯣꯏ ꯍꯧꯖꯤꯛꯁꯨ 2011ꯗꯅꯤꯗꯅ ꯑꯩꯅ ꯖꯦꯜ ꯆꯪꯈ꯭ꯔꯤꯗꯣꯀꯣ ꯑꯗꯣ ꯅꯨꯄꯤ ꯂꯥꯜꯒꯤ ꯆꯍꯤꯁꯦ ꯃꯌꯥꯝ ꯑꯃ ꯍꯧꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯅꯨꯄꯤ ꯂꯩꯔꯝꯒꯅꯤ ꯃꯊꯪ ꯃꯊꯪ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯤꯗꯀꯣ ꯑꯗꯣ ꯀꯩꯅꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯀꯥꯏꯅꯔꯒ ꯉꯥꯎꯔꯛꯄ ꯖꯦꯜꯗꯒ ꯂꯩꯕꯗ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕꯅꯦꯀꯣ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯇꯧꯍꯟꯅꯤꯡꯗꯦꯕ ꯃꯤꯒꯤ ꯀꯩꯅꯣ ꯅꯝꯕꯔ 4 ꯑꯗꯨꯝꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯣꯏꯔꯣ ꯄꯩꯁꯥ ꯈꯔꯒꯤꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯄꯥꯡꯒꯟꯅ ꯁꯨꯔꯒ ꯅꯤꯌꯝ ꯆꯨꯝꯅ ꯃꯤꯅ ꯀꯔꯤꯝꯐꯧ ꯇꯧꯔꯛꯑꯣꯏꯗꯕ ꯃꯑꯣꯡꯗ ꯁꯦꯟ ꯇꯥꯟꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕꯗꯣ ꯇꯥꯔꯀꯥꯟꯗ ꯃꯣꯏꯅ ꯉꯥꯎꯕꯗꯣ ꯌꯦꯡꯕ ꯉꯝꯗꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯁꯤ ꯋꯥꯍꯩ ꯈꯔꯁꯦ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯚꯤꯌꯨꯋꯔ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯑꯇꯥꯡ ꯁꯅꯥꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯃꯣꯏꯈꯩꯗꯣꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦꯅ ꯌꯥꯝ ꯍꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯀꯦꯁꯁꯦ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯄꯅꯤꯅ ꯀꯥꯎꯋꯦꯕꯀꯣ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯈꯪꯕ ꯃꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯗ ꯐꯣꯟꯒ ꯇꯧꯕꯤꯔꯛꯑꯒ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯤ ꯈꯪꯕꯁꯨ ꯌꯥꯎꯏ ꯀꯥꯎꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯇꯥꯡ ꯁꯅꯥꯗꯨꯗꯤ ꯃꯥꯁꯦ ꯆꯍꯤ ꯑꯃ ꯖꯦꯜꯗ ꯂꯩꯀꯣ ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯕꯣꯛ ꯍꯣꯏꯅ ꯀꯟꯅ ꯀꯩꯅꯣꯒꯤ ꯃꯌꯨꯝꯗ ꯍꯥꯏꯖꯗꯅ ꯈꯣꯠꯆꯗꯅ ꯅꯣꯡꯊꯥꯡ ꯂꯩꯃꯣꯏꯗ ꯇꯧꯕꯗꯒꯤꯅꯦ ꯃꯣꯏꯒꯤ ꯀꯦꯁꯇꯣ ꯀꯩꯅꯣ ꯇꯧꯅꯈꯤꯕ ꯈꯔ ꯁꯣꯟꯊꯔꯒ ꯑꯗꯨꯝ ꯀꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯈꯤꯕ ꯃꯣꯏ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯃꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯗꯅ ꯃꯣꯏꯒꯤ ꯍꯥꯏꯖꯕꯗꯨꯗꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯌꯦꯡꯉꯒ ꯃꯣꯏ ꯑꯍꯜ ꯂꯃꯟꯅ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨꯒ ꯃꯥꯁꯦ ꯖꯦꯜ ꯃꯅꯨꯡꯗꯁꯨ ꯄꯨꯔꯥ ꯃꯥꯁꯦ ꯀꯩꯅꯣꯝꯗ ꯂꯩꯗꯅꯅꯦ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛ ꯄꯨꯔꯥ ꯂꯩꯈꯠꯇꯅ ꯂꯥꯏꯌꯦꯡꯗꯅ ꯇꯧꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒꯁꯨ ꯄꯨꯔꯥ ꯆꯥꯎꯊꯣꯛꯎ ꯌꯥꯗꯕ ꯃꯥꯗ ꯁꯦꯟꯅꯕꯗ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯕ ꯏꯖꯠ ꯂꯣꯏ ꯃꯥꯡꯉꯤꯅꯦꯕ ꯏꯃꯨꯡ ꯑꯃꯒꯤꯀꯣ ꯑꯗꯨ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯃꯣꯏ ꯏꯃꯥ ꯍꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯈꯣꯠꯂꯣ ꯇꯧꯔꯒ ꯑꯩꯒ ꯇꯥꯡ ꯁꯥꯁꯤ ꯃꯇꯝ ꯈꯔ ꯋꯥꯔꯤꯒ ꯁꯥꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯃꯈꯥ ꯇꯥꯅ ꯃꯍꯩꯒ ꯇꯝꯊꯗꯅ ꯈꯣꯠꯇꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯥꯗꯤ ꯑꯩ ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯥꯅꯗꯤ ꯃꯌꯨꯝ ꯃꯀꯩꯗꯤ ꯂꯣꯏ ꯄꯥꯟꯅꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯇꯥꯡ ꯁꯅꯥꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯩ ꯑꯩ ꯂꯝꯗꯨꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯃꯥꯅ ꯌꯥꯝ ꯑꯆꯨꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯊꯦꯡꯅꯕꯤꯔꯛꯄ ꯃꯇꯝꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯀꯌꯥ ꯑꯃꯁꯨ ꯀꯟꯈꯤꯕ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯏꯆꯦ ꯑꯃꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯏꯆꯦꯁꯤꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯗ꯭ꯌꯨꯇꯤꯁ ꯑꯣꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒ ꯏꯆꯦꯁꯤꯒꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯃ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤna ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯇꯥꯟꯅꯕꯤꯌꯨ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯏꯒꯗꯕ ꯉꯥꯝꯒꯗꯕ ꯂꯩꯕ ꯀꯌꯥ ꯑꯃ ꯀꯜꯍꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ
Crime Diaries Series 9 ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗꯁꯨ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯃꯛꯇ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯎꯅꯕꯁꯤꯡꯗꯨꯒꯤ ꯃꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯌꯥꯝ ꯑꯃ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯑꯩꯈꯣꯏꯅ Crime Diaries 9th episode ꯃꯇꯝꯁꯤ ꯇꯦꯟꯁꯤꯜꯂꯛꯄꯅꯤꯅ ꯃꯊꯪꯗ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏꯔꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤ ꯅꯥꯀꯣꯡ ꯑꯣꯏꯒꯗꯕ ꯑꯅꯧꯕ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ every Saturday night Crime Diaries ꯌꯦꯡꯗꯨꯅ ꯂꯩꯕꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ subscribe ꯍꯦꯟꯅ ꯇꯧꯕꯤꯌꯨ like ꯇꯧꯕꯤꯌꯨ share ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖꯁꯤ ꯌꯧꯕ ꯉꯝꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯌꯥꯝꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ Crime Diaries ꯒꯤ 9th episode ꯌꯦꯡꯕꯤꯔ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ